ꯃꯌꯥꯝꯗ ꯄꯥꯊꯣꯛꯑ ꯇꯥꯍꯟꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯀꯃꯦꯟꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯁꯥꯟꯇꯤ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯊꯝꯖꯔꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩ ꯕ꯭ꯂꯣꯒꯔ ꯅꯠꯇꯦ ꯌꯨꯇꯨꯕꯔ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯀꯥꯟꯅꯕꯁꯤꯁꯨ ꯁꯃꯥꯖꯇ ꯑꯐꯕ ꯇꯧꯕ ꯃꯌꯥꯝ ꯌꯥꯕ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ AI ꯒꯤ ꯌꯨꯒꯅꯤꯐꯥꯎ ꯍꯥꯏꯅꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯟ ꯑꯦꯖ ꯃꯣꯗꯔꯟ ꯑꯦꯖ ꯑꯗꯒꯤ ꯑꯗꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯎꯃꯔ BM ꯁꯨ ꯃꯍꯥꯛꯁꯨ ꯖꯣꯏꯟ ꯇꯧꯔꯛꯄꯒꯤ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯑꯦ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯑꯒꯅꯤꯀꯣ ꯏꯌꯥꯝꯕꯒꯤꯗꯨ ꯑꯦꯛꯁꯦꯞ ꯇꯧꯈꯤꯕꯅꯦ ꯑꯝꯇꯪ अस्सलाम वालेकुम वालेकुम सलाम रहमतुल्लाहि व बरकातुह ꯇꯥꯔꯕꯣ ऐसे अनानबदा थोलत के ꯍꯣꯏ थाबो ꯍꯣꯏ मफम दने ꯍꯥꯏ ꯏꯌꯥꯝꯕ ꯆꯥꯛ ꯆꯥꯔꯕꯣ सारे ꯃꯌꯥꯏ सारे ꯑꯦꯂꯣꯔꯤꯌꯥ ꯁꯦꯛ ꯑꯧ ꯆꯥꯔꯦ ꯂꯥꯏꯐ ꯁꯄꯣꯔट ꯑꯕꯤꯌꯥ ꯈꯥꯟ ꯊꯦꯡꯛ ꯌꯨ ꯑꯕꯤꯌꯥ ꯈꯥꯟ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤ ꯑꯕꯤꯌꯥꯟ ꯈꯥꯟ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯁꯥꯟꯇꯤ ꯑꯣꯏꯕꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯕꯤ ꯍꯥꯏꯕꯁꯤ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯂꯣꯟ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯦꯅꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯏ ꯂꯣꯔꯤꯌꯥ ꯁꯦꯛ ꯑꯩꯈꯣꯏꯒꯤ ꯁꯤꯡꯉꯥꯃꯌꯨꯝ ꯁꯃꯤꯅꯥ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯑꯦꯡꯀꯔ ꯑꯃꯗꯤ ꯂꯤꯂꯣꯡ ꯃꯤꯔꯔꯒꯤ ꯑꯦꯡꯀꯔ ꯑꯣꯏꯅꯁꯨ ꯊꯧ ꯄꯨꯕꯤꯔꯤꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯃꯗꯤ ꯃꯁꯥꯁꯤ ꯍꯧꯖꯤꯛ ꯏꯁꯇꯨꯗꯦꯟ ꯑꯣꯏꯅꯁꯨ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯔꯤꯕ ꯁ꯭ꯇꯨꯗꯦꯟ ꯃꯥꯁꯤ ꯍꯧꯖꯤꯛꯁꯨ ꯀꯣꯂꯦꯖ ꯑꯃ ꯍꯧꯖꯤꯛ ꯃꯥꯒꯤ ꯆꯞ ꯆꯥꯕꯤꯁꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯄꯥꯍꯧꯕꯅꯦ ꯑꯗꯣ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ MA ꯀꯩꯅꯣꯁꯨ ꯁ꯭ꯇꯗꯤ ꯇꯧꯔꯤ ꯃꯥꯜꯂꯦ ꯃꯥꯁꯤ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯅꯅꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯀꯤ ꯁꯣꯁꯤꯌꯦꯜꯒꯤ ꯊ꯭ꯔꯨꯗ ꯀꯩꯗꯧꯔꯤꯁꯦ ꯊꯕꯛ ꯊꯧꯔꯝ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯑꯗꯨ ꯆꯠꯂꯒꯦ ꯂꯥꯏꯐ ꯊꯥꯕꯤꯒꯅꯨ ꯏꯌꯥꯝꯕ ꯊꯕꯛ ꯊꯧꯔꯝ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯑꯗꯨ ꯆꯠꯂꯒ ꯂꯥꯏꯐ ꯊꯥꯕꯤꯒꯅꯨ ꯑꯗꯨꯅ ꯂꯩꯕꯤꯌꯨ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯂꯩꯔꯨꯔꯤꯗꯣ ꯆꯠꯂꯕꯦꯝꯕ ꯀꯃꯥꯏꯅꯣ ꯂꯥꯏꯐ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯣ ꯖꯣꯏꯟ ꯇꯧꯐꯝꯗ ꯌꯥꯎꯕꯅꯦ ꯁꯃꯤꯅꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯕ꯭ꯔꯣ ꯑꯃꯅ ꯆꯪꯉꯛꯏ ꯁꯨꯃꯥꯏꯅ ꯅꯪꯒꯤꯗꯨꯁꯨ ꯆꯪꯕ ꯌꯥꯒꯅꯤ ꯀꯔꯝ ꯀꯥꯟ ꯇꯧꯔꯤ ꯅꯣꯏꯅꯣ करी ꯁꯨꯝ मथेन ꯂꯩꯔꯤꯌꯦ चारी ꯃꯊꯦꯜꯁꯦ ꯑꯩꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯆꯥꯏ ꯏꯔꯣꯝꯕ ꯑꯃ ꯁꯤꯡꯖꯨ ꯑꯃ ꯆꯥꯏ ꯑꯣ ꯑꯩꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯁꯨꯝ ꯍꯦꯛ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯎꯝ ꯎꯝ ꯚꯤꯗꯤꯑꯣ ꯌꯥꯔꯒꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯄꯥꯏꯗꯅꯕ ꯇꯧꯔꯣꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗ ꯑꯩꯅ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯁꯨꯝ ꯃꯌꯥꯝꯅꯗꯤ ꯍꯥꯏꯗꯤ ꯀꯃꯦꯟꯁꯤꯗ ꯚꯣꯏꯁ ꯃꯦꯁꯦꯖꯄꯨ ꯊꯥꯔꯛꯄ ꯃꯦꯁꯦꯟꯖꯔꯗꯀꯣ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯗ ꯎꯝ ꯀꯥꯟꯅꯕ ꯌꯥꯎꯋꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯦꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯏ ꯈꯜꯂꯒ ꯑꯩꯅ ꯌꯥꯝꯅ ꯉꯁꯥꯏ ꯊꯦꯡꯛ ꯌꯨ ꯖꯣꯏꯅꯤꯡ ꯑꯁ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯜ ꯕ꯭ꯔꯣꯅꯁꯨ ꯈꯪꯉꯝꯒꯅꯤ ꯁꯤꯡꯒꯥꯃꯌꯨꯝ ꯁꯃꯤꯅꯥ ꯃꯃꯤ ꯇꯤꯚꯤꯒꯤ ꯑꯦꯡꯀꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯃꯤꯔꯔꯒꯤꯁꯨ ꯑꯦꯡꯀꯔ ꯑꯣꯏꯅ ꯊꯧꯄꯨꯔꯤꯕ ꯏꯆꯜ ꯑꯁꯤꯡꯁꯤ ꯂꯥꯏꯚ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯑꯩ ꯂꯧꯒꯦꯅ ꯈꯟꯖꯕꯅꯤ ꯃꯥ ꯑꯣꯟꯂꯥꯏꯟ ꯂꯥꯛꯑꯦ ꯁꯤꯁꯇꯔ ꯁꯃꯤꯅꯥ ꯏꯆꯟꯅꯨꯄꯤ ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯇꯧꯔꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯆꯥꯛ ꯆꯥꯔꯦ ꯍꯧꯖꯤꯛ ꯏꯆꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯗꯗꯤ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯏꯆꯟꯅ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯃꯍꯩꯁꯤ ꯀꯔꯝꯕ ꯀꯣꯂꯦꯖꯇꯅꯣ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯔ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯍꯥꯟꯕꯗ ꯃꯌꯥꯝꯗ ꯑꯩꯅ ꯀꯩꯗꯧꯅꯕ ꯑꯗꯨ ꯅꯪꯒꯤ ꯇꯧꯔꯤꯁꯤ ꯍꯧꯔꯛꯐꯝꯒ ꯅꯪꯒꯤ ꯑꯩ ꯌꯥꯏꯔꯤꯄꯣꯛ ꯁꯤꯡꯒꯥꯗꯒꯤꯅꯦ ꯍꯧꯖꯤꯛꯅ ꯍꯇꯥꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯣꯁꯇꯦꯜꯗ ꯑꯗꯣ ꯑꯩꯅ ꯇꯝꯃꯤꯁꯤ B.Edꯅꯦꯀꯣ B.Ed ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯣꯖꯥ ꯑꯣꯏꯕꯗꯁꯨ ꯑꯗꯨꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯊꯥꯛꯇ ꯐꯥꯎ ꯑꯗꯨꯝ ꯇꯥꯛꯄ ꯌꯥꯗꯣꯏꯅꯦꯕꯀꯣ MA ꯂꯣꯏꯔꯒ B.Ed ꯇꯧ ꯇꯥꯔꯗꯤ ꯑꯗꯣ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ B.Ed ꯀꯣꯂꯦꯖ 9 ꯂꯩ MUꯒꯤ ꯃꯈꯥꯗ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯂꯥꯏꯕ ꯕ꯭ꯔꯥꯟꯁ ꯑꯃ ꯑꯣꯏꯅ ꯂꯩ ꯈꯥꯕꯩ ꯁꯖꯤꯋꯥꯖꯦꯜ ꯈꯪꯉꯝꯒꯅꯤ
ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯥꯏꯗꯦꯜ ꯇꯤꯆꯔ ꯇ꯭ꯔꯦꯅꯤꯡ ꯑꯦꯀꯥꯗꯃꯤꯗꯨꯗ ꯇꯧꯕꯅꯦ ꯑꯩꯗꯤ ꯏꯆꯟ ꯀꯩꯅꯣ ꯅꯥꯎꯁꯦ ꯍꯧꯖꯤꯛ ꯍꯥꯏꯕꯤꯌꯨ ꯀꯩ ꯍꯥꯏꯕꯤꯌꯨ ꯍꯥꯏꯒꯅꯤ ꯁꯨꯝ ꯄꯥꯝꯕꯗꯨꯀꯣ ꯍꯥꯏꯗꯤ ꯑꯣꯖꯥꯃꯛꯇ ꯑꯣꯏꯔꯁꯨ ꯈꯔ ꯍꯥꯏꯗꯤ ꯂꯦꯚꯦꯜ 1 ꯑꯣꯏꯕꯗꯨ ꯌꯥꯝꯅ ꯀꯥꯟꯅꯩꯗꯅ ꯑꯗꯨ ꯄꯥꯝꯕꯗꯣ ꯑꯦꯝ.ꯑꯦꯗꯀ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯃꯔꯣꯝꯗ ꯑꯩꯅ ꯑꯗꯨꯝ ꯑꯦꯡꯀꯔ ꯑꯣꯏꯕ ꯄꯥꯝꯕꯅꯤꯅ ꯃꯥꯁ ꯀꯣꯝꯒ ꯇꯧꯒꯦꯅꯒ ꯈꯜꯂꯤ ꯃꯥꯁ ꯀꯣꯝ MUꯗ ꯆꯍꯤ ꯑꯃꯒꯤ ꯇꯧꯒꯗꯕꯅꯦ 2ꯒꯤ ꯅꯠꯇꯦ 1ꯒꯤ ꯇꯧꯒꯗꯕ ꯊꯥ 3ꯀꯤ ꯀꯣꯔꯁ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯗꯨ ꯂꯩꯇ꯭ꯔꯦꯅ ꯍꯥꯏ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯨꯝꯕ ꯇꯧꯔꯒ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯗꯒꯁꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏꯑꯕ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜꯗ ꯄꯥꯛ ꯂꯩꯇꯕꯅꯦꯕꯀꯣ ꯅꯨꯄꯥꯗꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯅꯨꯄꯤꯗꯗꯤ ꯂꯩꯇꯦꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯦꯕ ꯑꯩꯈꯣꯏ DDKꯒꯤ ꯑꯣꯖꯥ ꯑꯃꯅ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯑꯃ ꯄꯣꯛꯄꯗꯣ ꯑꯗꯨꯅꯤꯗ ꯑꯗꯣ ꯍꯥꯏꯕ ꯋꯥꯅꯤ ꯏꯁꯥꯅ ꯍꯣꯠꯅꯕ ꯉꯥꯛꯇ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯅ ꯉꯝꯃꯛꯇ꯭ꯔꯕ ꯅꯨꯃꯤꯠꯇ ꯇꯣꯛꯇꯧꯔꯝꯃꯦ ꯑꯩꯅ ꯄꯥꯝꯃꯛꯇꯕ ꯅꯨꯃꯤꯠ ꯑꯝꯗ ꯍꯥꯏꯗꯤ ꯏꯟꯈꯠꯄꯤꯅꯕꯁꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯑꯣꯏꯗꯦ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯀꯥꯟꯅꯕ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥꯒꯤ ꯀꯥꯟꯅꯕ ꯑꯗꯨꯒ ꯑꯦꯡꯀꯔ ꯑꯣꯏꯔꯒ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯂꯩꯕ ꯃꯤꯌꯥꯝ ꯁꯃꯥꯖꯇ ꯀꯥꯟꯅꯕ ꯄꯤꯔꯤꯕ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯌꯥꯝꯅ ꯂꯩꯇꯦ ꯍꯥꯏꯕꯅꯦꯕꯀꯣ ꯏꯆꯜꯅ ꯍꯥꯏꯔꯤꯁꯦ ꯃꯥꯅꯦ ꯏꯆꯜꯒꯤ ꯍꯧꯔꯛꯐꯝꯁꯤ ꯅꯈꯣꯏꯁꯤ ꯌꯥꯏꯔꯤꯄꯣꯛ ꯀꯗꯥꯏꯋꯥꯏꯅꯣ ꯌꯥꯏꯔꯤꯄꯣꯛꯅꯦꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨ ꯌꯥꯏꯔꯤꯄꯣꯛ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯋꯥꯏꯅꯣ ꯃꯅꯤꯡ ꯅꯈꯣꯏꯒꯤ ꯃꯃꯥꯡ ꯑꯣꯏꯔꯦ ꯃꯣꯏꯁꯦ ꯌꯥꯏꯔꯤꯄꯣꯛ ꯁꯤꯡꯒꯥ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯍꯣꯡꯗꯣꯔꯛꯄꯅꯦ ꯑꯁꯦꯡꯕꯅ ꯌꯥꯏꯔꯤꯄꯣꯛ ꯀꯣꯟꯖꯤꯜ ꯍꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯣꯡꯉꯛꯈꯤꯕꯅꯦꯕ ꯌꯥꯏꯔꯤꯄꯣꯛ ꯁꯤꯡꯒꯥꯗ 2016ꯗ ꯍꯣꯡꯉꯛꯄ ꯌꯥꯏꯔꯤꯄꯣꯛ ꯁꯤꯡꯒꯥꯗ ꯀꯣ ꯑꯗ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯀꯌꯥ ꯁꯨꯏ ꯃꯃꯥ ꯕꯕꯥ ꯀꯔꯤ ꯍꯣꯠꯅꯔꯤ ꯃꯃꯥ ꯕꯕꯥꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯔꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥ ꯂꯩꯔꯤ ꯑꯗꯨꯝ ꯂꯧ ꯏꯪꯈꯣꯜ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔ ꯏꯃꯥꯗꯤ ꯍꯥꯎꯁ ꯋꯥꯏꯐꯅꯦ ꯑꯩꯈꯣꯏ ꯏꯄꯥ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯔꯤꯇꯥꯌꯔꯅꯤ ꯏꯆꯤꯜ ꯏꯅꯥꯎ 3ꯅꯦ ꯅꯨꯄꯤ 4 ꯅꯨꯄꯥ 2 ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅ ꯍꯥꯌꯔ ꯁ꯭ꯇꯗꯤ ꯂꯣꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯁꯤꯗꯅꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯂꯩꯇꯦ ꯍꯥꯏꯗꯣ ꯂꯣꯏꯅ ꯂꯥꯏꯔꯤꯛꯁꯨ ꯋꯥꯡ ꯇꯝꯕꯅꯤ ꯑꯩꯅ ꯇꯝꯅꯤꯡꯕ ꯂꯥꯏꯟꯗꯣ ꯖꯦꯅꯔꯦꯜ ꯄ꯭ꯂꯁ ꯑꯇꯣꯞꯄ ꯆꯠꯄꯗꯣ ꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯛꯏꯗꯅ ꯏꯁꯥꯅ ꯊꯕꯛꯁꯨ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯑꯗꯨꯃꯛꯅ ꯀꯩ ꯍꯥꯏꯒꯅꯤ ꯀꯥ ꯍꯦꯟꯅ ꯃꯈꯣꯏꯗ ꯗꯤꯄꯦꯟ ꯇꯧꯗꯅꯉꯥꯏꯒꯤꯅ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯍꯣꯠꯅꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯃꯛꯅ ꯍꯦꯛꯇ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣꯏꯔꯅꯤ ꯐꯪꯉꯅꯤ ꯇꯧꯔꯅꯤꯗꯤ ꯅꯠꯇꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯤꯡꯕ ꯃꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯀꯩꯔꯥꯛ ꯊꯥꯕꯤꯔꯝꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯐꯅ ꯍꯣꯠꯅꯅꯤꯡꯉꯁꯨ ꯆꯤꯟꯗ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯩꯒꯤ ꯂꯩꯇ꯭ꯔꯒ ꯆꯤꯟꯗꯕꯨꯗꯤ ꯃꯌꯥꯝ ꯂꯩꯕ ꯇꯥꯕꯅꯦ ꯑꯩꯒꯤꯗꯃꯛꯇ ꯁꯣ ꯃꯦꯅꯤ ꯐꯦꯟꯁ ꯂꯩꯕ ꯇꯥꯕꯅꯦꯕ ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯌꯥꯗꯦꯕ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯦꯡꯅꯔꯝꯃꯦꯕ ꯋꯥꯈꯜꯗꯗꯤ ꯑꯗꯨ ꯇꯧꯒꯦꯅ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯁꯥꯒꯠꯂꯁꯨ ꯉꯝꯅꯤ ꯑꯣꯔ ꯉꯝꯃꯣꯏ ꯈꯜꯂ ꯋꯥꯕꯗꯣ ꯇꯧꯋꯦꯕ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯅ ꯆꯍꯤ ꯍꯥꯏꯕ ꯑꯃ ꯁꯥꯕ ꯅꯠꯇꯦ ꯑꯗꯒꯤ ꯑꯗꯨꯅ ꯇꯧ ꯂꯣꯏꯔꯦ ꯉꯝꯗ꯭ꯔ ꯇꯣꯛꯂꯣꯏꯔꯦ ꯍꯥꯏꯕ ꯑꯃ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯣꯀꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯃꯍꯩꯒꯤ ꯊꯥꯛꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯇꯝꯒꯦ ꯈꯜꯂꯤ ꯑꯗꯨꯒ ꯃꯍꯩꯁꯤꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯪꯅ ꯑꯦꯡꯀꯔ ꯑꯣꯏꯔꯤꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯐꯥꯎꯒꯤ ꯊꯥꯛꯇ ꯃꯁꯤꯗ ꯑꯅꯤꯁꯤꯗ ꯅꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯍꯥꯏꯐꯦꯠ ꯁꯝꯂꯞꯄ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯥꯔꯦ ꯃꯔꯝꯗꯤ ꯌꯨꯝꯒꯤꯁꯨ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯂꯣꯏꯅ ꯆꯥꯝꯕ ꯇꯝꯕꯅꯤꯅ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗ ꯄꯨꯅꯉꯥꯏ ꯍꯣꯠꯅꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕꯅ ꯁꯣꯁꯤꯌꯦꯜꯒꯤ ꯋꯥꯛꯁꯤꯅꯤ ꯑꯗꯣ ꯃꯍꯩ ꯇꯝꯅ ꯇꯝꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯅꯪꯒꯤ ꯉꯝꯖꯕ ꯑꯩꯈꯣꯏꯅꯁꯨ ꯎꯔꯤ ꯇꯧꯔꯤ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯇꯝꯕꯗ ꯄꯨꯡ 24 ꯇꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯀꯥꯏꯊꯣꯛꯏꯕ ꯀꯣꯂꯦꯖꯇ ꯀꯥꯏꯊꯣꯛꯏꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯔꯦꯝꯕ ꯂꯩꯍꯧꯔꯤꯕ ꯃꯇꯝꯗꯁꯨ ꯃꯤꯒꯤ ꯂꯝꯗ ꯆꯥꯎꯈꯠꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯆꯦꯟꯅꯥꯏꯗ ꯑꯩ ꯃꯇꯝꯗꯨꯗ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯦꯃꯥꯖꯣꯟꯗ ꯑꯩ ꯊꯕꯛ ꯇꯧꯖꯔꯝꯃꯤ ꯑꯗꯣ ꯀꯣꯂꯦꯖꯀꯤ ꯏꯁꯇꯨꯗꯦꯟꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯁꯤ ꯃꯈꯣꯏ ꯋꯥꯛ ꯇꯧꯏ ꯗ꯭ꯌꯨꯇꯤ ꯇꯧꯏ ꯋꯦꯌꯔ ꯍꯥꯎꯁꯀꯤꯅꯤꯀꯣ ꯑꯗꯣ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯅꯣꯡꯉꯥꯜꯂꯒ ꯀꯣꯂꯦꯖ ꯀꯥꯏꯌꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯒꯕꯔꯃꯦꯟ ꯖꯣꯕ ꯑꯅ ꯇꯥꯟꯅꯔꯤꯁꯤ ꯉꯁꯥꯏꯒꯤ ꯀꯝꯄꯅꯤ ꯑꯃꯗ ꯑꯩꯈꯣꯏ PhD ꯂꯣꯏꯒꯦꯔꯥ MA ꯂꯣꯏꯒꯦꯔꯥ ꯀꯝꯄꯅꯤ ꯑꯃꯗ ꯆꯪꯉꯨꯕ ꯃꯇꯝꯗꯗꯤ ꯂꯦꯕꯔꯗꯒꯤ ꯍꯧꯒꯅꯦꯕ ꯃꯥꯒꯤ ꯏꯁꯀꯤꯜꯗꯣ ꯌꯥꯎꯍꯧꯗ꯭ꯔꯒꯗꯤ ꯑꯦꯅꯤ ꯇ꯭ꯔꯦꯠ ꯑꯃꯗ ꯃꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯗꯤꯄ꯭ꯂꯣꯃꯥꯒꯤ ꯑꯣꯏꯁꯅꯨ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯦꯠ ꯑꯃꯗ ꯃꯥꯅ ꯍꯩꯍꯧꯔꯒꯗꯤ ꯍꯌꯦꯡ ꯀꯝꯄꯅꯤ ꯑꯃꯗ ꯆꯪꯕꯗ HR ꯆꯪꯈꯤꯕ ꯌꯥꯏ ꯁꯨꯄꯔꯚꯥꯏꯖꯔ ꯆꯪꯈꯤꯕ ꯌꯥꯏ ꯑꯗꯨꯝ ꯍꯥꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯊꯕꯛ ꯁꯨꯈꯤꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ PhD ꯂꯣꯏꯔꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯏꯁꯀꯤꯜꯁꯤ ꯅꯦꯝꯕꯅꯤꯅ MA ꯂꯣꯏꯔꯅꯤ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯈꯔ ꯑꯣꯖꯥ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯁꯔꯀꯥꯔꯒꯤ ꯐꯪꯍꯧꯔ ꯐꯪꯉꯤ ꯐꯪꯗ꯭ꯔ ꯐꯪꯗ꯭ꯔꯦ
ꯃꯁꯤꯒꯤ ꯃꯌꯥꯝꯁꯤ ꯑꯩꯅ ꯃꯤꯔꯝꯗ ꯊꯦꯡꯅꯔꯛꯄꯗ ꯉꯁꯥꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯣ ꯅꯨꯃꯤꯗꯥꯡꯗ ꯊꯕꯛ ꯁꯨꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯜꯂꯦ ꯑꯌꯨꯛꯇ ꯀꯣꯂꯦꯖ ꯀꯥꯔꯦ ꯑꯗꯣ ꯀꯣꯂꯦꯖ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯉꯁꯥꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯐꯪꯒꯅꯤ ꯀꯩꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯃꯥꯅ ꯐꯪꯍꯧꯗ꯭ꯔꯦ ꯈꯜꯂꯣ ꯀꯝꯄꯅꯤꯗꯨꯗꯒꯤ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯆꯍꯤ 2-3ꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯐꯪꯉꯕꯅꯤꯅ ꯃꯥꯅ ꯀꯝꯄꯅꯤ ꯑꯃꯗ ꯑꯗꯨꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔ ꯑꯇꯣꯞꯄ ꯑꯃꯗ ꯇ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯗ ꯃꯦꯅꯦꯖꯔꯗꯒꯤ HRꯗꯒꯤ ꯄꯣꯁꯇꯨ ꯂꯧꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯊꯥ ꯑꯃꯗ 50-60 ꯒꯚꯔꯟꯃꯦꯟꯠ ꯖꯣꯕꯀ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯒꯤ ꯇꯥꯏꯞꯇ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕꯗ ꯅꯨꯡꯉꯥꯏꯅ ꯊꯕꯛꯇꯨ ꯇꯧꯕ ꯌꯥꯔꯦꯕ ꯌꯦꯡꯉꯣ ꯁꯤ ꯀꯥꯟꯅꯕꯁꯤ ꯑꯗꯨꯅ ꯃꯍꯩ ꯈꯛ ꯇꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯍꯩ ꯇꯝꯅ ꯇꯝꯅ ꯁ꯭ꯀꯤꯜꯒꯤ ꯏꯁꯥꯒꯤ ꯅꯣꯂꯦꯖ ꯏꯁꯥꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯁꯦꯇꯜ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯅ ꯃꯦꯁꯦꯖ ꯑꯣꯏꯅ ꯄꯤꯖꯔꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯃꯤꯅꯥ ꯁꯤꯡꯒꯥꯃꯌꯨꯝ ꯏꯆꯟꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯤ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟꯒꯤ ꯂꯥꯏꯟꯗ ꯂꯣꯏꯅꯃꯛ ꯆꯠꯂꯁꯨ ꯄꯥꯝꯖꯔꯤꯕ ꯃꯥꯒꯤ ꯍꯣꯕꯤ ꯍꯥꯏꯇꯥꯔꯦ ꯑꯁꯤꯗ ꯆꯠꯂꯒꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯥꯏ ꯄꯥꯛꯑꯦꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯧꯔꯤꯑꯕ ꯃꯥꯅ ꯉꯁꯤ ꯏꯚꯦꯟꯠ ꯀꯌꯥꯗ ꯑꯗꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯑꯦꯚ꯭ꯔꯤ ꯀꯥꯏꯟ ꯑꯣꯐ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜꯒꯤꯀꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯗꯅ ꯑꯗꯨꯅ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯗꯒꯤ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅꯁꯨ ꯁꯃꯤꯅꯥ ꯁꯤꯡꯒꯥꯃꯌꯨꯝ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯇꯝꯐꯝ ꯊꯣꯛꯏ ꯇꯝꯕ ꯌꯥꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯤꯑꯣꯏꯕꯅꯤ ꯂꯣꯏꯅꯃꯛ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯔꯣꯏꯀꯣ ꯑꯗꯨꯕꯨ ꯉꯁꯤ ꯁꯃꯤꯅꯥ ꯁꯤꯡꯒꯥꯃꯌꯨꯝ ꯏꯆꯟꯅꯨꯄꯤꯁꯤꯅ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯃꯍꯥꯛꯅ ꯇꯥꯡꯂꯕ ꯃꯅꯤꯄꯨꯔꯗ ꯑꯦꯡꯀꯔꯁꯦ 2-3 ꯈꯛꯇꯪ ꯑꯩꯅ ꯎꯖꯩ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄꯁꯨ ꯂꯩ ꯑꯗꯣ ꯎꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜꯗ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯎꯕ ꯐꯪꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯤꯅꯥ ꯑꯁꯤꯅ ꯍꯦꯜꯂꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯄ꯭ꯔꯥꯎꯗ ꯇꯧꯏ ꯊꯥꯒꯠꯂꯤ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯑꯒ ꯁꯃꯥꯖꯀꯤ ꯁꯣꯁꯤꯌꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯁꯤꯡꯁꯤ ꯃꯤꯌꯥꯝꯗ ꯄꯤꯒꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯩꯈꯣꯏꯅ ꯉꯝꯕ ꯊꯧꯗꯥꯡꯁꯨ ꯂꯧꯖꯒꯅꯤꯅ ꯊꯣꯛꯂꯛꯏꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯃꯤꯅꯥ ꯅꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯁ꯭ꯇꯗꯤꯁꯤ ꯀꯔꯥꯏ ꯐꯥꯎꯕꯅꯣ ꯑꯗꯨꯒ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯅ ꯀꯔꯤ ꯂꯥꯏꯟꯗ ꯆꯠꯅꯤꯡꯉꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯉꯁꯥꯏꯁꯨ ꯅꯪꯅ ꯄꯜꯂꯦ ꯑꯗꯨ ꯃꯌꯥꯝꯗ ꯆꯃꯝꯅꯕ ꯂꯩꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯗꯨꯝ ꯊꯝꯃꯛꯎꯅꯤ ꯑꯩꯁꯤ B.Ed ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯃꯆꯥ ꯑꯃ ꯄꯨꯔꯒꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯁꯦꯜꯐ ꯗꯤꯄꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯌꯨꯝꯗꯒꯤ ꯀꯌꯥ ꯍꯥꯏꯅꯤꯡꯗ꯭ꯔꯕꯗꯣꯀꯣ ꯑꯩ ꯈꯛꯇꯪ ꯂꯥꯏꯔꯤꯛ ꯇꯝꯗꯕꯅꯤ나 ꯁꯦꯡꯅ ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯆꯥꯎꯔꯛꯑꯕꯅꯤꯅ ꯀꯣꯔꯁ ꯃꯌꯥꯝ ꯀꯩꯗꯧꯕꯅꯤ ꯊꯦꯡꯅꯦꯕꯀꯣ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯊꯦꯡꯅꯔꯝꯒꯅꯦꯕ ꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯌꯧꯅ ꯇꯝꯅꯤꯡꯉꯒꯁꯨ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯋꯥꯠ ꯑꯄꯥꯁꯦ ꯃꯌꯥꯝ ꯂꯩꯔꯛꯄꯅꯤꯅ ꯊꯣꯛꯑ ꯈꯣꯠꯂꯒ ꯇꯝꯃꯛꯄꯅꯤꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗ ꯂꯣꯏꯅꯃꯛ ꯗꯤꯄꯦꯟ ꯇꯧꯔꯛꯏꯗꯅ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯑꯃ ꯄꯨꯔꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ M.Ed ꯁꯤ ꯇꯧꯕ ꯑꯗꯨꯒ CTET ꯑꯦꯛꯖꯥꯝ ꯂꯩꯗꯅ CTET ꯁꯤ ꯊꯥꯔꯒꯗꯤ ꯅꯦꯠꯀ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯑꯕ ꯅꯣꯔꯠ ꯏꯁꯀꯤ ꯃꯐꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯣꯂꯦꯖ ꯐꯥꯎꯒꯤ ꯊꯥꯛꯇ ꯑꯣꯏꯕ ꯌꯥꯗꯣꯏꯅꯦꯕꯀꯣ CTET ꯁꯤꯃ ꯊꯥꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯤ ꯑꯅꯝꯕꯅ ꯑꯩꯉꯣꯟꯗ ꯁꯖꯦꯁꯟ ꯇꯧꯔꯛꯑꯦꯕ ꯅꯪꯗꯤ ꯑꯪꯀꯜꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯂꯩꯕꯅꯤꯅ ꯃꯥꯁꯀꯣꯝ ꯇꯧ ꯈꯣꯠꯂꯣ ꯊꯕꯛ ꯇꯧꯔꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯣꯠꯅꯒꯅꯤ ꯃꯥꯁꯀꯣꯝ ꯇꯧꯊꯣꯛꯑꯣ ꯈꯣꯠꯂꯣ ꯐꯅ ꯅꯪꯅ ꯀꯩꯗꯧꯔꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯁꯨ ꯗꯤꯒ꯭ꯔꯤ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯗꯤꯄ꯭ꯂꯣꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯔꯤꯇꯟ ꯃꯇꯨꯡ ꯕꯩꯕꯥ ꯃꯇꯨꯡ ꯇꯦꯁꯀ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯌꯥꯎꯍꯧꯗ꯭ꯔꯦ ꯌꯥꯎꯕꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯑꯍꯥꯟꯕ ꯁꯨꯝ ꯊꯥꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯀꯣꯝ ꯁꯤꯝꯇꯪꯒꯗꯤ ꯇꯝꯒꯦ ꯋꯥꯁꯨ ꯋꯥꯅ ꯆꯍꯤ ꯑꯃ ꯇꯝꯗꯣꯏ ꯑꯣꯏꯔꯝꯅꯦ ꯃꯣꯏꯁꯦ ꯆꯍꯤ ꯑꯃ ꯋꯥꯁꯨ ꯋꯥꯅ ꯇꯝꯒꯦꯅ ꯈꯜꯂꯦꯕ ꯁ꯭ꯀꯨꯜ ꯄꯨꯅ ꯁꯨꯃꯥꯏꯅ M.Ed ꯇꯧꯒꯦ ꯈꯣꯠꯀꯦꯅ ꯈꯟꯕ ꯐꯥꯔꯁ ꯑꯩ ꯑꯦꯇꯦꯝꯗꯤ B.Ed ꯂꯣꯏꯔꯛꯄꯒ ꯁ꯭ꯀꯨꯜ ꯄꯨꯒꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯁꯀꯣꯝ ꯄ꯭ꯂꯁ M.Ed ꯁꯤ ꯃꯐꯝ ꯑꯅꯤꯈꯛꯇꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯑꯗꯨ ꯌꯥꯝꯅ ꯇꯥꯡꯉꯦꯕ ꯐꯪꯉꯣꯏꯕ ꯍꯧꯖꯤꯛꯀꯥꯟꯗꯤ M.Ed ꯇꯧꯅꯤꯡꯉꯤ B.Ed ꯇꯧꯅꯤꯡꯉꯦꯅ ꯐꯪꯗꯦꯕ ꯁꯪꯒ ꯄ꯭ꯂꯁ ꯄꯩꯁꯥꯗ ꯂꯩꯌꯦꯕ ꯀꯃꯤꯁꯟ ꯃꯌꯥꯝ ꯆꯥꯕꯅꯤꯅ ꯐꯅ ꯇꯝꯅꯤꯡꯉꯁꯨ ꯀꯃꯤꯁꯟ ꯄꯤꯕ ꯉꯝꯗꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯅꯅꯦꯕ ꯂꯩꯍꯧꯗꯣꯏꯁꯦ ꯑꯗꯨꯝ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯗꯤ ꯑꯩꯅ ꯄꯩꯁꯥꯗꯣ ꯈꯔ ꯇꯥꯜꯍꯧꯔꯗꯤ M.Ed ꯇꯧꯒꯦꯁꯨ ꯀꯃꯤꯁꯟꯗꯣ ꯄꯤꯔꯒ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯤꯗꯅ ꯑꯗꯨꯗꯤ ꯐꯥꯔꯁ ꯑꯩ ꯍꯥꯟꯅ ꯀꯗꯥꯏꯗꯅꯣꯃ ꯄꯨꯔꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯁꯦꯚꯤꯡ ꯈꯔ ꯊꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯅꯨꯄꯤ ꯃꯆꯥꯁꯨ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯁꯥꯒꯤꯀꯣ ꯀꯣꯆꯤꯡ ꯇꯧꯗꯅ ꯑꯉꯥꯡ ꯀꯩꯀꯥ ꯌꯥꯝ ꯇꯥꯅꯕ ꯍꯣꯠꯅꯔꯕꯅꯦꯕ ꯁꯤ ꯈꯪꯕꯩ ꯃꯍꯨꯠꯇꯅꯦ ꯌꯥꯝꯅ ꯕꯦꯠ ꯀꯃꯦꯟ ꯑꯣꯏꯕ ꯃꯌꯥꯝ ꯊꯦꯡꯅꯩꯕꯀꯣ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯅꯨꯄꯥ ꯈꯛꯇꯅ ꯄꯤꯔꯛꯑꯦꯕ ꯕꯦꯠ ꯀꯃꯦꯟꯁꯦ ꯅꯨꯄꯤ ꯈꯛꯇꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯅꯗꯤ ꯑꯩꯈꯣꯏꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯄ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯦ ꯑꯇꯣꯞꯄꯒꯤꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯗ ꯑꯗꯨꯝ ꯂꯣꯏꯅ 99% ꯁꯞꯄꯣꯔꯠꯅꯦꯕ ꯈꯪꯕ꯭ꯔꯥ 1/2 ꯈꯛꯇꯅꯦꯕ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯀꯣ ꯑꯗꯨꯁꯨ ꯀꯔꯝꯕ ꯃꯤꯅ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯅ ꯑꯗꯨꯅ
ꯐꯅ ꯊꯣꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯉꯥꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯈꯧꯇꯛ ꯆꯥꯕ ꯑꯃ ꯂꯩꯕꯗꯣ ꯍꯦ ꯏꯁꯥꯗ ꯑꯁ ꯁꯤ ꯊꯣꯛꯎꯔꯒꯅ ꯀꯔꯤ ꯇꯧꯔꯛꯄ ꯁꯤ ꯊꯣꯛꯎꯔꯒꯅ ꯀꯔꯤ ꯇꯧꯔꯛꯄ ꯏꯖꯠ ꯁꯣꯛꯀꯗ꯭ꯔꯥ ꯏꯃꯦꯖ ꯁꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯈꯧꯇꯛ ꯑꯃꯗꯤ ꯆꯥꯕꯗꯣ ꯐꯅ ꯇꯧꯅꯤꯡꯕ ꯂꯩꯔꯁꯨ ꯌꯥꯕ ꯌꯥꯗꯕ ꯌꯥꯕ ꯌꯥꯗꯕꯅ ꯑꯗꯨꯝ ꯈꯜꯂꯒ ꯏꯁꯥꯅ ꯌꯥꯕ ꯌꯥꯕꯗ ꯑꯗꯨꯝ ꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯩ ꯄꯪꯊꯣꯛꯇ ꯊꯣꯛꯀꯦꯅꯁꯨ ꯈꯟꯗꯦ ꯅꯨꯄꯤꯅ ꯂꯩꯗꯅ ꯍꯥꯏꯔꯤꯈꯣꯏ ꯄꯛꯄ ꯃꯇꯝꯅꯤꯗꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯇꯩꯔꯤꯈꯣꯏ ꯆꯨꯕ ꯃꯇꯝꯅꯤꯗꯅ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯏ ꯑꯃꯔꯣꯝꯗ ꯄꯔꯁꯣꯅꯦꯜ ꯄ꯭ꯂꯁ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯌꯥꯝ ꯐꯣꯔꯃꯦꯜꯗ ꯂꯥꯛꯑꯀꯥꯟꯗ ꯌꯥꯔꯛꯇꯦꯕ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯏꯆꯟꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯤꯁꯦ ꯊꯦꯡꯅꯔꯝꯒꯅꯤ ꯏꯆꯟꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜꯒꯤ ꯗꯤꯖꯤꯇꯦꯜꯒꯤ ꯀꯥꯟꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯅꯤꯡꯕ ꯁꯣꯁꯤꯌꯦꯜꯒꯤ ꯁꯃꯥꯖꯀꯤ ꯇꯧꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯕꯦꯗ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯤꯗ ꯌꯥꯝꯅ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯂꯥꯛꯑꯝꯒꯅꯤ ꯆꯨꯝꯃꯤ ꯇꯧꯕꯇꯕꯨ ꯅꯦꯚꯔ ꯕ꯭ꯂꯦꯝ ꯑꯦꯅꯤ ꯋꯥꯟ ꯏꯟ ꯌꯣꯔ ꯂꯥꯏꯐ ꯅꯪꯒꯤ ꯂꯥꯏꯐꯇ ꯀꯅꯥꯗꯁꯨ ꯕ꯭ꯂꯦꯝ ꯇꯧꯒꯅꯣ ꯑꯗꯨꯒ ꯑꯜꯂꯥ ꯏꯁ ꯀꯦꯟ ꯗꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯜꯂꯥꯗꯤ ꯇꯧꯒꯦ ꯍꯥꯏꯕꯇ ꯇꯧꯕ ꯉꯝꯕ ꯃꯄꯨꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯦꯠꯇꯨ ꯁꯦꯡꯕ ꯃꯊꯧ ꯇꯥꯏ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯅꯪꯒꯤ ꯑꯦꯝꯗꯨ ꯆꯨꯝꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯅꯪꯅ ꯖꯁ ꯂꯥꯏꯛ ꯇꯧꯒꯦꯅ ꯈꯟꯕꯗꯣ ꯑꯆꯨꯝꯕꯗ ꯑꯗꯨꯝ ꯇꯧ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯅ ꯌꯥꯗꯕ ꯍꯦꯟꯖꯟꯕ ꯊꯕꯛ ꯇꯧꯒꯅꯨ ꯃꯔꯝꯗꯤ ꯑꯩꯒꯤ ꯔꯤꯂꯤꯖꯁꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯗꯕ ꯑꯐꯕ ꯏꯁꯂꯥꯝꯒꯤ ꯑꯩꯈꯣꯏ ꯏꯁꯂꯥꯝꯁꯤꯗ ꯀꯔꯤ ꯄꯤꯔꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯠꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯃꯥꯖꯁꯤ ꯏ ꯄꯥꯎ ꯄꯥꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤ ꯀꯌꯥꯗꯁꯨ ꯑꯗꯨꯝ ꯄꯥꯎꯔꯤꯕꯅꯤ ꯆꯠꯂꯤꯕꯅꯤ ꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝꯗꯁꯨ ꯊꯣꯛꯏꯕꯅꯤ ꯃꯗꯨꯅ ꯍꯦꯛꯇ ꯃꯈꯣꯏꯅ ꯐꯠꯇꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒꯤ ꯐꯩ ꯍꯥꯏꯔꯒꯁꯨ ꯃꯗꯨꯅ ꯅꯪꯒꯤ ꯗꯤꯁꯥꯏꯠ ꯅꯠꯇꯦ ꯑꯗꯨꯒ ꯑꯆꯨꯝꯕꯒꯤ ꯑꯐꯕꯒꯤꯗꯃꯛꯇ ꯂꯦꯞꯄꯛꯄꯗ ꯑꯌꯥꯝꯕ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯔꯤꯗꯨꯅꯤ ꯍꯧꯖꯤꯛꯁꯨ ꯇꯧꯒꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯑꯗꯨꯒꯤ ꯃꯥꯏꯟꯗꯦꯠ ꯇꯧꯔꯨꯅꯨ ꯃꯤꯒꯤ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯝꯗ ꯊꯣꯛꯂꯛꯑꯒꯗꯤ 100ꯗ 5ꯗꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯅꯠꯇ꯭ꯔ 100ꯗ 50% ꯑꯃꯗꯤ ꯅꯪꯒꯤ ꯑꯗꯨꯝ ꯅꯩꯅꯔꯛꯀꯅꯤ ꯃꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤ ꯑꯗꯣ ꯏꯒꯅꯣꯔ ꯇꯧꯒꯗꯕꯅꯤ ꯏꯒꯅꯣꯔ ꯇꯧꯕ ꯍꯩꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯗꯁꯨ ꯃꯌꯥꯝ ꯑꯃꯅꯤ ꯅꯣꯏꯅ ꯊꯦꯡꯅꯔꯝꯒꯅꯤ ꯑꯌꯥꯝꯕꯒꯤ ꯃꯊꯛꯇ ꯇꯧꯔꯤꯕ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯣ ꯄꯨꯝꯅꯃꯛꯇꯨ ꯇꯥꯁꯜꯂꯒ ꯈꯥꯡꯕ ꯉꯝꯃꯕ ꯃꯇꯨꯡꯗꯅꯤ ꯅꯪꯅ ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕ ꯑꯃ ꯂꯦꯞꯄꯛꯀꯗꯧꯔꯤꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯃꯤꯌꯥꯝꯅ ꯈꯪꯉꯛꯏꯕ ꯉꯁꯤꯒꯤ ꯃꯥꯒꯤ ꯄꯣꯁꯇ ꯅꯪꯒꯤ ꯊꯥꯗꯣꯛꯄꯤꯔꯛꯏꯕ ꯅꯪꯒꯤ ꯊꯥꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯇꯧꯔꯛꯏꯁꯦ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯁꯤꯡ ꯅꯪꯅ ꯇꯧꯖꯔꯛꯏꯕ ꯊꯧꯗꯥꯡꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏꯅꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯃꯔꯛꯇꯨꯗ ꯅꯪꯁꯤ ꯉꯁꯥꯏꯗ ꯑꯩꯅ ꯄꯥꯕꯗ ꯅꯪꯁꯤ NCCꯒꯤ ꯀꯦꯗꯔ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯕꯁꯨ ꯃꯥꯜꯂꯦꯀꯣ ꯀꯦꯗꯔꯁꯨ ꯑꯣꯏꯕ ꯃꯥꯜꯂꯦ ꯁꯤꯅ ꯆꯍꯤ ꯀꯌꯥꯗ ꯂꯣꯏꯈꯤꯕ 2000 ꯀꯌꯥꯗ ꯅꯪꯅ ꯂꯣꯏꯈꯤꯕꯅꯣ NCCꯒꯤ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯈꯤꯕꯅꯣ ꯚꯌꯥ ꯌꯥꯎꯕꯒꯤ ꯋꯥꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯂꯥꯏꯐꯁꯤꯗ ꯑꯩꯅ ꯌꯥꯎꯗꯕꯗꯤ ꯀꯌꯥ ꯄꯥꯛ ꯂꯩꯔꯝꯃꯔꯣꯏ ꯏꯁꯥꯅꯁꯨ ꯑꯃꯁꯨ ꯌꯥꯎꯁꯟꯅꯤꯡꯕ ꯍꯥꯏꯖꯅꯤꯡꯕꯗꯣ ꯑꯣꯏꯕ ꯀꯣꯂꯦꯖ ꯇꯝꯅ 2019ꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯀꯣꯂꯦꯖ ꯃꯥꯅꯤ ꯀꯔꯤ GPꯗ ꯇꯝꯃꯛꯑꯦꯕꯀꯣ ꯑꯗꯨ ꯇꯝꯅ ꯑꯗꯨꯝ ꯁꯥꯟꯅꯕꯁꯨ ꯈꯔ ꯄꯥꯝꯃꯛꯈꯤꯕꯅꯤꯅ ꯁꯥꯟꯅꯁꯨ ꯁꯥꯟꯅꯍꯟꯕꯤꯔꯛꯇꯕꯅꯤನ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯣꯂꯦꯖ ꯇꯝꯅ ꯌꯥꯎꯔꯛꯄꯅꯦꯕ ꯀꯣꯔꯣꯅꯥ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ 2022ꯗ ꯂꯣꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯛꯑꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯌꯥꯗꯤ ꯃꯌꯥꯝ ꯌꯥꯎꯁꯜꯂꯛꯑꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯒꯅꯤ ꯃꯇꯝꯗ ꯁꯨꯡꯃꯥꯡ ꯃꯥꯡꯍꯟꯖꯔꯛꯇꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯇꯝꯅ ꯐꯥꯔꯁ ꯑꯦꯗ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯤ 10 ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯌꯥꯝ ꯇꯥꯡꯅ ꯊꯥꯏꯌꯦꯕ ꯑꯗꯨꯗꯒꯁꯨ ꯑꯩ ꯌꯥꯎꯔꯛꯑꯦꯕ ꯍꯥꯏꯗꯤ ꯄꯥꯉꯜ ꯅꯨꯄꯤ ꯑꯩꯅ ꯌꯥꯎꯔꯛꯄ ꯃꯐꯝꯗ ꯉꯁꯤꯐꯥꯎ ꯄꯔꯁꯣꯅꯦꯂꯤꯇꯤ ꯋꯥꯡꯉꯛꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯈꯛꯇ ꯑꯗꯨꯝ ꯇꯥꯔꯛꯄ ꯃꯐꯝꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯄꯥꯉꯜ ꯅꯨꯄꯤꯁꯦ ꯑꯩ ꯈꯛꯇꯪ ꯑꯗꯨꯝ ꯇꯥꯔ ꯂꯥꯛꯄ ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏ ꯀꯟꯕꯒꯤ ꯆꯥꯡ ꯑꯗꯒꯤ ꯃꯤ ꯀꯤꯗꯕꯒꯤ ꯆꯥꯡ ꯑꯗꯒꯤ ꯃꯤ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯩ ꯂꯣꯏꯅꯕ ꯏꯁꯥꯅ ꯍꯩꯅꯖꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯍꯦꯜꯂꯛꯄ ꯀꯣ ꯑꯗꯒꯤ ꯑꯩ ꯑꯦꯛꯇꯤꯞꯁꯤ ꯌꯥꯝꯅ ꯄꯥꯝꯃꯦꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯦꯛꯇꯤꯞ ꯁꯥꯔꯚꯤꯁ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯠꯁꯤ ꯈꯤꯇꯪ ꯀꯣ ꯌꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯅ ꯑꯩꯒꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕꯅꯦꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯤꯡꯕ ꯀꯥꯏꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯍꯣꯠꯅꯔꯝꯃꯦꯕ ꯊꯕꯛꯇꯣ ꯑꯗꯣ ꯗꯤꯐꯦꯛ ꯂꯥꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯐꯤꯖꯤꯀꯦꯜꯗ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯆꯥꯡꯁꯦ ꯄꯥꯝꯃꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯌꯥꯎꯁꯜꯂꯛꯑꯦ ꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯉꯛꯑꯦ ꯑꯩꯒꯤ ꯑꯗꯨꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯒꯤ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯝ ꯂꯥꯏꯐꯇ ꯑꯩꯒꯤ ꯃꯌꯥꯝ ꯇꯧꯔꯛꯑꯦ ꯑꯣꯖꯥꯁꯨ ꯑꯣꯏꯔꯝꯃꯦ ꯂꯦꯕꯣꯔꯦꯇꯔꯤꯗ ꯊꯕꯛꯁꯨ ꯇꯧꯔꯝꯃꯦ ꯃꯇꯝꯁꯨ ꯃꯥꯡꯍꯟꯗꯕꯤꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗꯒꯤ ꯗꯤꯄꯦꯟ ꯇꯧꯗꯅꯕ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯥꯏꯐꯁꯤꯗ ꯃꯇꯦꯛ ꯃꯍꯥ ꯃꯌꯥꯝ ꯊꯦꯡꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯗꯤ ꯊꯕꯛꯀ ꯇꯧꯔꯝꯃꯗꯤꯀꯣ ꯑꯩꯅ ꯇꯝꯅꯤꯡꯉꯤꯕ ꯃꯥꯁ ꯀꯣꯡꯕꯁꯤꯅ ꯇꯝꯕ ꯐꯪꯒꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ 3,000-5,000ꯗꯨꯒꯤ ꯑꯃꯨꯛ ꯊꯥꯗꯣꯛꯑꯒ ꯑꯩꯅ ꯃꯥꯁꯇꯔꯒꯁꯦ ꯍꯧꯖꯤꯛ ꯂꯩꯕ ꯅꯠꯇꯦꯗꯅ ꯕꯦꯗꯀꯁꯦ ꯂꯩꯕ ꯅꯠꯇꯦꯗꯅ ꯄꯥꯛ ꯇꯝꯒꯦ ꯐꯪꯕ ꯅꯠꯇꯕꯅꯤꯅ ꯆꯥꯟꯁ ꯃꯥꯡꯍꯟꯅꯤꯡꯗꯕꯗꯣ ꯋꯥꯁꯨ ꯋꯥꯅ ꯇꯝꯒꯅꯤꯅ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯝꯃꯛꯈ꯭ꯔꯤꯅꯦꯕ ꯊꯕꯛꯀꯗꯣ ꯉꯁꯤ ꯂꯣꯏ ꯇꯧꯔ ꯂꯩꯔꯝꯃꯗꯤ ꯃꯥꯁ ꯀꯣꯡꯕ ꯅꯍꯥꯟ ꯇꯝꯗꯅ ꯂꯣꯏꯗꯅ ꯑꯩ ꯊꯕꯛ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯑꯩꯈꯣꯏꯁꯤ ꯊꯣꯛꯑꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯋꯥꯡꯉꯛꯇꯣꯏꯁꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯡꯀꯔꯒꯨꯝꯕꯒꯁꯤ ꯑꯣꯏꯅꯤꯡꯉꯦꯗꯅ ꯁꯨꯡꯊꯣꯛ ꯊꯣꯛꯇꯅ ꯑꯩ ꯄꯥꯝꯃꯤꯅꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯤ ꯀꯤꯗꯕꯒꯤ ꯆꯥꯡꯁꯤ
ꯍꯦꯜꯂꯛꯀꯗꯕ ꯅꯠꯇꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯍꯥꯏꯕꯤꯕ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦलिꯇꯤ ꯍꯦꯟꯒꯠꯅꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤ ꯏꯁꯥꯅ ꯈꯪꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯤꯃꯥꯡꯗꯨꯗ ꯉꯥꯡꯉꯒ ꯑꯩꯒꯤ ꯀꯤꯗꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨ ꯍꯥꯏꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯤꯒꯤ ꯂꯝꯒꯤ ꯁꯟ ꯃꯊꯤ ꯁꯥꯡꯉꯦꯅ ꯍꯥꯏꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯤꯅ ꯇꯧꯔꯒ ꯐꯖꯔꯗꯕꯣꯏꯒꯤ ꯇꯥꯏꯞꯇ ꯂꯦꯝꯇ ꯂꯦꯝꯃꯕꯣꯏꯒꯤ ꯇꯥꯏꯞꯇ ꯋꯥꯡꯇ ꯋꯥꯡꯉꯗꯕꯣꯏꯒꯤ ꯇꯥꯏꯞꯇ ꯈꯟꯕ ꯑꯃ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕꯁꯤꯅ ꯀꯩꯁꯨ ꯈꯟꯗꯕꯩ ꯃꯑꯣꯡꯗ ꯈꯪꯕ꯭ꯔꯥ ꯈꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯊꯦꯡꯅꯦꯕ ꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤꯡꯕ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯛꯑꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯁꯤ ꯌꯥꯝꯃꯟꯗꯅ ꯆꯠꯐꯝꯒ ꯈꯪꯉꯛꯇꯕ ꯑꯗꯨꯝ ꯃꯇꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯉꯛꯑꯦ ꯍꯧꯖꯤꯛ ꯈꯪꯕꯤꯔꯛꯄꯗꯣ ꯑꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯈꯔ ꯑꯃꯅꯒꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯗꯨ ꯈꯪꯕ꯭ꯔꯥ ꯑꯁ ꯍꯥꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯒ ꯂꯔꯅꯔ ꯑꯃꯒꯗꯤ ꯈꯦꯠꯅꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯖꯤꯠ ꯈꯨꯃꯟ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯁꯤ ꯉꯁꯤꯒꯤꯁꯤ ꯑꯩ ꯂꯥꯏꯐ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯁꯨꯝ ꯏꯔꯝꯗꯝꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯃꯃꯥꯡꯗ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯁꯃꯤꯅꯥ ꯁꯤꯡꯒꯥꯃꯌꯨꯝ ꯃꯍꯥꯛꯀꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯤꯕ ꯏꯁꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯦꯡꯀꯔ ꯑꯣꯏꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯄꯨ ꯏꯟꯇꯔꯚꯤꯌꯨ ꯑꯣꯏꯅ ꯑꯗꯨꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡꯅꯤ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ ꯀꯃꯦꯟ ꯄꯥꯗꯦꯅ ꯄꯥꯖꯔꯤ ꯄꯥꯔꯛꯀꯅꯤ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯏꯆꯟꯒꯤ ꯄꯨꯟꯁꯤꯅ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯏꯌꯥꯝꯕ ꯅꯈꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯐꯖꯅ ꯇꯧꯕꯤꯌꯦ ꯈꯪꯉꯦꯕꯀꯣ ꯅꯈꯣꯏꯅ ꯇꯧꯕꯤꯕꯁꯨ ꯃꯌꯥꯝꯁꯨ ꯂꯩ ꯈꯔꯅ ꯕꯦꯠ ꯀꯃꯦꯟ ꯉꯥꯛꯇ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯧꯈꯠꯄꯒ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯨꯄꯥꯗꯤ ꯈꯔ ꯐꯩꯌꯦꯕꯀꯣ ꯌꯥꯝꯕ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯏꯟꯈꯠꯂꯛꯄꯒ ꯑꯣꯏꯔꯦ ꯇꯩꯔꯤꯈꯣꯏ ꯆꯨꯕ ꯍꯥꯏꯔꯤꯈꯣꯏ ꯄꯛꯄ ꯃꯇꯝꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯦꯅꯤ ꯈꯣꯡꯊꯥꯡ ꯑꯃꯗ ꯃꯤꯠꯌꯦꯡ ꯑꯃꯗ ꯋꯥꯉꯥꯡ ꯑꯃꯗ ꯃꯤ ꯂꯩꯗꯅ ꯑꯗꯨꯗꯨꯅ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯂꯨꯔꯛꯄ ꯍꯦꯛ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯇꯣꯛꯑꯁꯤꯔꯥ ꯑꯃꯛꯇꯒ ꯆꯠꯂꯔꯣꯏꯁꯤꯔꯥ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯍꯟꯊꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯑꯁ ꯑꯩ ꯇꯝꯃꯤꯁꯤ ꯇꯝꯃꯒ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔ ꯂꯣꯏꯈ꯭ꯔꯦꯗ ꯀꯥꯏꯅ ꯈꯜꯂꯛꯇꯣ ꯑꯃꯨꯛꯁꯨ ꯑꯩꯅ ꯄꯥꯝꯃꯛꯄ ꯑꯣꯏꯕ ꯑꯩꯒꯤ ꯏꯁꯀꯤꯜꯁꯦ ꯃꯥꯡꯍꯜꯂꯁꯤꯔꯥ ꯑꯗꯒꯤ ꯇꯣꯛꯑꯁꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯏꯁꯥ ꯏꯇꯣꯝꯇ ꯄꯨꯛꯅꯤꯡꯗ ꯈꯟꯖꯕ ꯌꯥꯝ ꯌꯥꯎꯔꯛꯑꯦꯕ ꯗꯤꯁꯑꯄꯣꯏꯟꯇꯦꯠ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯇꯝ ꯌꯥꯝ ꯊꯦꯡꯅꯩ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯍꯥꯏꯗꯤ ꯂꯩꯔꯤꯅꯦꯕ ꯊꯣꯛꯅꯤꯡꯉꯁꯨꯅꯦ ꯊꯕꯛꯁꯦ ꯇꯧꯅꯤꯡꯉꯁꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯉꯝꯗꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯏꯍꯨꯜꯁꯤꯒꯤ ꯀꯤꯕꯗꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯅꯝꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯁꯤ ꯐꯥꯔꯁꯇ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯅ ꯁꯞꯄꯣꯔꯠ ꯆꯪꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯧꯔꯛꯇ꯭ꯔꯕ ꯑꯩꯁꯤ ꯊꯧꯅꯥ ꯁꯨꯡꯂꯩ ꯂꯩꯔꯣꯏꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯨꯜ ꯇꯧꯔꯛꯑꯀꯥꯟꯗꯅꯦꯕ ꯑꯇꯣꯞꯄꯅ ꯐꯅ ꯍꯥꯏꯔꯁꯨ ꯍꯥꯏꯗ꯭ꯔꯁꯨ ꯀꯩ ꯍꯥꯏꯒꯅꯤ ꯄꯨꯛꯅꯤꯡ ꯏꯃꯥ ꯊꯧꯅꯥꯁꯤ ꯕꯕꯥ ꯂꯩꯗꯣꯏ ꯄꯣꯠꯅꯦꯕ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯌꯥꯝꯅ ꯋꯥꯔꯧꯔꯅꯤ ꯈꯔ ꯁꯕꯔ ꯇꯧꯕꯤꯌꯣ ꯄꯦꯁꯦꯟ ꯇꯧꯕꯤꯌꯣ ꯈꯥꯡꯉꯣ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯁꯤ ꯐꯦꯃꯤꯂꯤ ꯌꯥꯕ ꯌꯥꯗꯕꯁꯤ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯅ ꯁꯃꯤꯅꯥ ꯁꯤꯡꯒꯥꯃꯌꯨꯝꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯁꯃꯤꯅꯥ ꯁꯤꯡꯒꯥꯃꯌꯨꯝꯅ ꯇꯧꯔꯤꯁꯤ ꯑꯩꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯂꯩꯖꯔꯤꯕꯅꯤ ꯁꯣꯁꯤꯌꯦꯜꯒꯤ ꯁꯃꯥꯖꯀꯤ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯋꯥꯐꯝ ꯊꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯁꯤꯗ ꯑꯀꯥꯏꯕ ꯌꯥꯎꯗꯦꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯍꯦꯟꯖꯟꯕ ꯌꯥꯎꯔꯝꯃꯦ ꯈꯜꯂꯣ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯁꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯄꯣꯔꯠ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅꯁꯨ ꯁꯄꯣꯔꯠ ꯇꯧꯁꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯁꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯄ꯭ꯔꯥꯎꯠ ꯇꯧꯖꯩ ꯅꯈꯣꯏꯒꯤ ꯄꯥꯉꯜꯂꯛꯇꯒꯤ ꯃꯩꯇꯩ ꯄꯥꯉꯜꯂꯛꯇꯒꯤ ꯅꯈꯣꯏꯒꯨꯝꯕ ꯈꯔ ꯊꯣꯛꯂꯛꯑꯒ ꯉꯁꯤ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯂꯧꯒꯅꯦꯅ ꯂꯧꯔꯤꯕꯁꯦ ꯃꯁꯤ ꯍꯥꯏꯉꯥꯏ ꯂꯩꯇꯅ ꯑꯩ ꯊꯥꯒꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯥꯂꯦꯝꯁꯤ ꯀꯣꯏꯅ ꯆꯠꯂꯛꯑꯦ ꯏꯆꯟ ꯑꯩꯈꯣꯏꯅꯁꯨ ꯎꯔꯝꯒꯅꯤ ꯑꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯛꯑꯦ ꯌꯨꯅꯤꯚꯔꯁꯇ ꯀꯔꯤ ꯊꯣꯛꯏꯕꯅꯣ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯅ ꯌꯥꯏꯌꯦꯅ ꯑꯩꯈꯣꯏꯅꯁꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤꯁꯤ ꯑꯦꯅꯤ ꯃꯇꯝꯗ ꯂꯥꯏꯛ ꯅꯝꯃꯛꯏꯕꯁꯤꯡꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯐꯕꯁꯤꯡ ꯑꯐꯕ ꯄꯥꯎꯖꯦꯜ ꯑꯐꯕ ꯃꯣꯇꯤꯚꯦꯠ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯨꯄꯤꯗꯛꯇꯒꯤꯁꯨ ꯅꯨꯄꯥꯂꯛꯇꯒꯤꯁꯨ ꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯗꯤ ꯈꯪꯉꯤ ꯑꯗꯨꯅꯅꯤ ꯑꯗꯣ ꯈꯪꯉꯝꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯜ ꯑꯁꯤꯅ ꯑꯦꯅꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯑꯐꯕꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯍꯧꯒꯠꯂꯛꯏꯕꯁꯤꯡꯗꯁꯨ ꯏꯆꯟꯗ ꯑꯩꯅ ꯄꯤꯖꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯣꯔ ꯍꯥꯏꯔꯒꯗꯤ ꯇꯨꯡꯒꯤ ꯍꯧꯒꯠꯂꯛꯏꯁꯤꯁꯨ ꯅꯈꯣꯏꯒꯤ ꯃꯇꯧ ꯇꯝꯂꯒ ꯑꯐꯕ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟ ꯌꯨꯠꯁꯤꯡꯗ ꯀꯥꯟꯅꯕ ꯅꯈꯣꯏꯒꯤ ꯃꯇꯧ ꯔꯤꯌꯦꯛ ꯇꯧꯔꯒ ꯇꯝꯃꯒ ꯅꯈꯣꯏꯒꯨꯝꯕ ꯌꯥꯎꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯎꯃꯔ ꯕꯤ ꯑꯦꯝ ꯕ꯭ꯔꯣꯁꯤ ꯎꯝ ꯑꯩꯒ ꯉꯁꯤ ꯂꯥꯏꯐꯁꯤ ꯁꯥꯟꯅꯕꯁꯤ ꯌꯥꯝꯅ ꯇꯟꯖꯥ ꯆꯥꯏ ꯑꯩꯈꯣꯏ ꯁꯃꯤꯅꯥ ꯁꯤꯁꯇꯔꯁꯤ ꯇꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯐꯔꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯍꯥꯏꯐꯦꯠ ꯃꯌꯥꯝꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯕ꯭ꯔꯣꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯈꯔ ꯂꯩ ꯃꯁꯤ ꯎꯝ ꯂꯥꯏꯐꯇ ꯑꯗꯨꯝ ꯍꯪꯕꯗ ꯕ꯭ꯔꯣ ꯀꯥꯏꯗꯕ꯭ꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ
Okay, good job. Like kisu ka good job ni kaisu khaluno. Mi kanasu kari kiruno isal mapu labudi kina thajana satlo punsida mai pakani. Chumi chumi Ajit Kuman gi wafamji. Bro ima yaubirisi ima gisu wafam khara tasi. Bro gi okay ima gi hujjarage. Bro ꯑꯩꯈꯣꯏꯒꯤ ꯎꯃꯔ BMC ꯃꯤꯡ ꯑꯍꯥꯟꯕꯗ ꯕ꯭ꯔꯣ ꯁꯤꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯕ꯭ꯔꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯗ ꯃꯨꯁꯂꯤꯝ ꯔꯤꯂꯤꯖꯁꯇ ꯂꯥꯛꯄꯅꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯕ꯭ꯔꯣꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯕ꯭ꯔꯣꯒꯤ ꯑꯍꯥꯟꯕ ꯃꯤꯡ ꯑꯃꯗꯤ ꯍꯧꯔꯛꯐꯝ ꯑꯗꯨꯒ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯁꯤꯗ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯄꯥꯝꯃꯒ ꯆꯪꯉꯛꯈꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨꯕ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯗ ꯂꯩꯖꯕꯅꯤꯀꯣ ꯑꯩꯁꯤ ꯃꯤꯡ ꯑꯁꯦꯡꯕꯁꯦ ꯍꯥꯟꯅ ꯔꯣꯃꯦꯟ ꯀꯧꯋꯦ ꯌꯥꯏꯔꯤꯄꯣꯛ ꯄꯣꯏꯔꯣꯛꯈꯣꯡꯖꯤꯟ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗꯒꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯁꯤꯗꯤ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦꯀꯣ ꯑꯩꯅ ꯆꯥꯎꯔꯛꯄꯗ ꯏꯄꯨ ꯏꯕꯣꯛꯅ ꯌꯣꯛꯑꯝꯃꯦ ꯏꯄꯥ ꯄꯣꯛꯄ ꯒꯣꯊꯧ ꯏꯊꯧ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯁꯦ ꯌꯥꯝꯅ ꯄꯤꯛꯏꯉꯩ ꯀ꯭ꯂꯥꯁ 3 ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯖꯔꯖ ꯂꯥꯎꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯦ ꯁꯥꯔꯒ ꯄꯨꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯈꯣꯡꯅꯥꯡ ꯑꯃꯈꯛ ꯂꯩ ꯑꯩꯒꯤ ꯄꯦꯖꯇ ꯂꯥꯏꯚ ꯊꯥꯈꯤꯕꯒꯤ ꯃꯆꯥ ꯑꯃ ꯌꯥꯎꯕꯅꯤ ꯃꯇꯦꯛ ꯑꯃ ꯑꯗꯨꯗ ꯑꯩꯅ ꯎꯠꯆꯈꯤꯕꯅꯤ ꯈꯣꯡꯅꯥꯡꯗꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯑꯃꯈꯛ ꯇꯥꯛꯑꯝꯃꯤꯕ ꯃꯌꯦꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯃꯇꯝꯗꯨꯗ ꯇꯧꯕꯇꯕꯨ ꯃꯥꯁꯤ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯖꯔꯖꯥꯟ ꯂꯥꯎꯔꯦ ꯑꯗꯨ ꯇꯥꯛꯑꯝꯃ ꯃꯇꯨꯡꯗ ꯑꯗꯒꯤ ꯑꯖꯥꯟ ꯂꯥꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯁꯖꯤꯠꯇ ꯆꯪꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯕ ꯏꯁꯥꯗ ꯑꯗꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯣꯟꯅ ꯁꯨꯝ ꯆꯠꯄ ꯀꯥꯟꯗ ꯃꯁꯖꯤꯠꯇ ꯏꯔꯒ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯁꯖꯤꯠꯁꯦ ꯑꯌꯥꯝꯕ ꯊꯣꯡ ꯍꯥꯡꯉꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ ꯐꯥꯎꯕ ꯀꯥꯟꯗ ꯇꯕꯣꯛꯄꯤ ꯇꯨꯂꯤꯍꯟ ꯁꯤꯒꯤ ꯑꯌꯥꯝꯕ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯂꯩꯕ ꯃꯁꯖꯤꯠꯁꯤꯡꯗ ꯊꯣꯡ ꯍꯥꯡꯉꯤ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯀꯣꯃꯣꯜ ꯑꯅ ꯑꯃ ꯂꯩ ꯃꯥꯏ ꯃꯍꯜꯂꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯤ ꯂꯥꯠꯅ ꯊꯦꯠꯂꯒ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯁꯤꯟꯖꯜꯂꯒ ꯀꯔꯤ ꯊꯝꯈꯤꯕꯅꯤ ꯃꯌꯦꯛꯅꯣ ꯏꯔꯝꯃꯤꯁꯦ ꯑꯁꯤꯒꯤ ꯃꯌꯦꯛꯁꯤ ꯑꯩꯅ ꯀꯣꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯀꯥꯂꯤꯃꯥꯁꯤ ꯑꯣꯏꯔꯝꯃꯤ ꯂꯥ ꯏꯂꯥꯍꯥ ꯏꯜꯂꯜꯂꯥꯍꯨ ꯃꯨꯍꯝꯃꯗꯨ ꯔꯁꯨꯂꯨꯜꯂꯥꯍ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯩ ꯀꯣꯟꯅ ꯊꯕꯛ ꯆꯪꯉꯛꯑꯕ ꯃꯇꯨꯡꯗ ꯑꯌꯥꯝꯕꯅ ꯑꯩꯁꯤ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯔꯝꯗ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗ ꯀꯌꯥ ꯄꯥꯝꯗꯕ ꯇꯧꯍꯩꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯦꯛꯇ ꯍꯪꯕ ꯑꯩꯅ ꯃꯔꯝ ꯄꯤꯌꯣꯅ ꯑꯍꯟꯁꯤꯡꯅ ꯌꯥꯝ ꯁꯥꯎꯋꯦ ꯑꯗꯨ ꯍꯪꯉꯦꯅ ꯐꯠꯇꯦ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯔꯤꯒꯤ ꯍꯪꯉꯤꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯂꯥꯝꯒꯤ ꯄꯣꯠꯇꯤ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯁꯤꯅꯤꯅ ꯃꯔꯝꯗꯣ ꯇꯥꯛꯏꯗꯅ ꯑꯗꯨꯏ ꯄꯣꯠꯇꯣ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯆꯃꯝꯅꯕ ꯑꯃ ꯑꯗꯨꯝ ꯂꯩꯕ ꯑꯗꯣ ꯑꯆꯨꯝꯕ ꯃꯄꯨ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕ ꯑꯗꯨꯒ ꯂꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯠꯄ ꯑꯗꯨꯒ ꯀꯣꯟꯅꯕꯨꯗꯤ ꯂꯥꯏ ꯀꯣꯇꯤ 32 ꯁꯦꯝꯕꯤꯕ ꯃꯄꯨꯗꯤ ꯑꯃꯈꯛꯇꯅꯤ ꯍꯧꯖꯤꯛ ꯀꯣꯟꯅ ꯚꯥꯞ ꯇꯥꯔꯛꯄꯅꯦ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯆꯃꯝꯅꯈꯤꯕ ꯑꯗꯨ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯛꯑꯕ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯑꯩ ꯊꯕꯛ ꯃꯐꯝꯗꯒꯤꯀꯣ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣꯗ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩ ꯂꯥꯛꯈ꯭ꯔꯦ ꯏꯁꯂꯥꯝꯗ ꯂꯥꯛꯑꯕ ꯃꯇꯨꯡ ꯑꯌꯥꯝꯕꯅ ꯑꯩꯁꯦ ꯉꯜꯂꯤꯉꯩ 2004ꯗ ꯂꯥꯛꯄꯅꯤ 4ꯗꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯜꯂꯨꯔꯦ ꯀꯦꯝꯗ ꯂꯩꯔꯨꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯣꯏꯕ ꯇꯤꯟꯁꯤꯂꯥ ꯑꯁꯤꯅ ꯀꯣꯛꯇꯥꯗ ꯃꯉꯥꯜ ꯊꯣꯛꯈꯤꯕ ꯏꯁꯇꯦꯃꯥ ꯑꯃ ꯇꯧꯋꯤ ꯑꯗꯨ ꯇꯧꯒꯗꯕ ꯊꯥ ꯑꯃꯃꯨꯛ ꯋꯥꯠꯂꯤꯉꯩꯗ ꯑꯩ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯇꯥꯔꯝꯃꯤ ꯑꯗꯩ ꯖꯤꯔꯤꯗ ꯇꯥꯔꯦ ꯀꯁꯥꯔꯗ ꯇꯥꯔꯦ ꯑꯗꯨꯗꯩ ꯍꯜꯂꯛꯑꯒ ꯗꯥꯔꯨꯂꯨꯝꯗ ꯃꯁꯣꯔꯥ ꯇꯧꯔꯒ ꯃꯔꯀꯖꯇ ꯗꯥꯔꯨꯂꯨꯝ ꯋꯥꯡꯃꯗꯒꯤ ꯖꯥꯀꯤꯔꯅ ꯑꯃꯒ ꯑꯩꯒ ꯈꯤꯗꯃꯠ ꯇꯧꯔꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯪꯒꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯂꯩꯕꯅꯤ ꯑꯩꯅ ꯂꯩꯁꯤꯁꯨ ꯍꯧꯖꯤꯛ ꯊꯕꯛꯁꯤ ꯅꯪꯒꯤ ꯊꯕꯛꯁꯤ ꯇꯠꯂꯨꯔꯕ꯭ꯔꯣ ꯕ꯭ꯔꯣꯒꯤ ꯆꯠꯂꯨꯔꯦ ꯀꯨꯏꯅ ꯍꯪꯒꯠꯄ ꯌꯥꯗꯗꯅ ꯂꯩꯔꯨꯔꯦ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯇꯠꯂꯤꯁꯦ ꯑꯩꯈꯣꯏ ꯁꯥꯔ ꯂꯨꯈꯣꯟ ꯁꯤꯕ ꯃꯇꯝꯗ ꯃꯤ ꯈꯔ ꯁꯁꯄꯦꯟ ꯇꯧꯈꯤ ꯖꯤꯞꯁꯤ ꯑꯃꯀꯣ ꯅꯨꯄꯤ ꯑꯃꯈꯛ ꯐꯥꯔꯨꯕꯒꯤ ꯃꯔꯝꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡꯗ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤ ꯑꯗꯨꯗ ꯇꯠꯅꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛꯀ ꯅꯝꯁꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔꯅ ꯃꯥꯒꯤ ꯀꯦꯁ ꯇꯧꯔꯒ ꯆꯪꯅꯈꯤꯕ ꯑꯗꯨꯗ ꯑꯩꯁꯨ ꯀꯦꯁ ꯇꯧꯔꯒ ꯑꯗꯨꯝ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯊꯣꯏꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯣꯀꯦ ꯌꯥꯔꯦ
ꯎꯝ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯣꯅ ꯉꯁꯥꯏ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯁꯖꯤꯗꯇ ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍ ꯃꯨꯍꯝꯃꯗꯨ ꯔꯁꯨꯂꯨꯜꯂꯥꯍꯁꯤ ꯑꯔꯕꯤꯛ ꯏꯕꯗ ꯄꯥꯔꯤꯔꯥ ꯏꯪꯂꯤꯁꯅ ꯏꯔꯝꯃꯤꯔꯥ? ꯑꯔꯕꯤꯛꯅꯤ ꯑꯩ ꯈꯪꯗꯦ ꯃꯗꯨ ꯑꯩꯅ ꯈꯪꯕ ꯑꯣꯖꯥ ꯑꯃꯗ ꯑꯩꯅ ꯍꯪꯈꯤꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯂꯩꯕꯅꯤ ꯃꯧꯂꯥꯅꯥ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯒꯗꯕꯅꯤ ꯁꯤꯡꯒꯥꯅꯦꯕ ꯃꯆꯥꯅꯨꯄꯥꯁꯨ ꯑꯣꯀꯦ ꯄꯨꯂꯤꯁ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯔꯨꯕꯤ ꯍꯦꯂꯤꯝ ꯃꯔꯨꯕꯤꯅ ꯑꯃꯈꯛꯅ ꯍꯤꯟꯗꯤ ꯀ꯭ꯂꯥꯁ ꯂꯧꯔꯝꯃꯦ ꯑꯗ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯕ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯌꯦꯛꯇꯨ ꯑꯣꯏꯔꯝꯃꯤ ꯑꯗꯣ ꯑꯩꯅ ꯏꯁꯂꯥꯝ ꯀꯟꯚꯔꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯩ ꯎꯅꯕ ꯆꯠꯂꯨꯏꯌꯦ ꯃꯌꯨꯝꯗ ꯃꯥꯅ ꯑꯩꯁꯤ ꯎꯕꯗ ꯀꯞꯄꯦ ꯑꯗꯨꯒ ꯀꯣꯜꯂꯒ ꯈꯨꯠ ꯁꯥ ꯄꯥꯏꯅꯩ ꯁꯂꯥꯝ ꯇꯧꯔꯣꯏ ꯃꯥ ꯁꯂꯥꯝ ꯀꯂꯥꯝ ꯇꯧꯅꯗꯅ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯐꯨ ꯆꯩꯕ ꯉꯥꯡꯈꯤꯕ ꯇꯧꯔꯒꯁꯨ ꯅꯄꯥꯅꯤ ꯈꯟꯅ ꯉꯥꯛꯎ ꯃꯥꯅ ꯑꯗꯨ ꯋꯥꯍꯩꯗꯣ ꯍꯥꯏ ꯑꯗ ꯑꯩꯅ ꯀꯩꯁꯨ ꯈꯟꯗꯦ ꯑꯣꯖꯥ ꯑꯗꯨꯒꯨꯝꯕꯕꯨ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔꯗ ꯇꯥꯛꯄꯤꯕꯗꯣ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯜꯂꯦꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯟꯅꯈꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯨꯏꯔꯦ ꯊꯦꯡꯅꯈꯤꯗꯕ ꯍꯥꯏꯔꯤꯕ ꯑꯣꯖꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯟꯕꯤꯔꯛꯈꯤ ꯑꯩꯅ ꯀꯣꯟꯅ ꯊꯦꯡꯅꯖꯕꯗ ꯑꯗꯨꯏ ꯃꯌꯦꯛꯇꯨ ꯑꯣꯏꯔꯝꯃꯤ ꯃꯥꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯤ ꯑꯥꯔꯕꯤꯛꯅ ꯏꯕꯅꯤ ꯑꯩꯅ ꯑꯗꯨꯝ ꯃꯌꯦꯛꯇꯨ ꯃꯥꯟꯅꯕ ꯁꯤꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯌꯥꯝꯕ ꯀꯩꯅꯣꯝ ꯍꯪꯖꯒꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯨꯃꯥꯏꯅ ꯏꯁꯂꯥꯝꯗ ꯑꯣꯜꯂꯛꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯏꯁꯂꯥꯝꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯗꯨꯝ ꯅꯣꯂꯦꯖ ꯂꯩꯕꯤꯔꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯔꯤꯕ ꯅꯣꯡꯃꯒꯤ ꯃꯇꯝ 5ꯒꯤ ꯅꯃꯥꯖ ꯐꯖꯅ ꯁꯣꯟꯕ ꯍꯩꯕꯤꯔꯕ꯭ꯔꯥ ꯑꯗꯨꯒ ꯂꯩꯗꯅ ꯂꯩꯔꯤꯕ ꯗꯨꯋꯥ ꯀꯂꯥꯝ ꯀꯩꯀꯥꯁꯤ ꯁꯨꯝ ꯇꯝꯃꯤꯔ ꯊꯧꯑꯣꯏꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯏꯁꯥꯅ ꯊꯤꯔꯒ ꯄꯥꯔꯒ ꯇꯧꯔꯤꯔ ꯍꯧꯖꯤꯛ ꯐꯥꯎꯗ ꯀꯔꯥꯏ ꯐꯥꯎꯕ ꯅꯣꯂꯦꯖ ꯂꯩꯔꯃꯣ ꯃꯁꯤ ꯑꯍꯥꯟꯕ ꯖꯤꯜꯂꯥ ꯑꯃ ꯆꯠꯂꯤ ꯚꯥꯞ ꯇꯥꯗꯦ ꯈꯔꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗ ꯇꯤꯟ-ꯆꯤꯜꯂꯥ ꯊꯥ 4ꯁꯦ ꯆꯠꯂꯀꯥꯟꯗ ꯅꯣꯂꯦꯖ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯐꯛ ꯀꯥꯕꯗꯒꯤꯅ ꯁꯂꯥꯝ ꯐꯤꯔꯩ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯗꯨꯋꯥ ꯀꯥꯂꯤꯃꯥ 3 ꯁꯨꯕ ꯑꯍꯥꯟꯕꯗꯩꯅ 3 ꯐꯥꯎꯕ ꯑꯜꯍꯝꯗꯨꯗꯩꯅ ꯑꯂꯝ ꯇꯔꯥ ꯑꯂꯤꯝ ꯇꯔꯥꯒꯤ ꯃꯃꯥꯡꯗ ꯇꯥꯍꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯇꯨꯝꯕꯗ ꯍꯧꯒꯠꯄꯗ ꯆꯥꯛ ꯆꯥꯕꯗ ꯗꯥꯋꯠ ꯆꯠꯄꯗ ꯒꯥꯔꯤ ꯊꯧꯕꯗ ꯇꯣꯏꯂꯦꯠ ꯆꯪꯕ ꯊꯣꯛꯄ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯁꯤꯖꯤꯟꯅꯒꯗꯕ ꯗꯨꯋꯥ ꯂꯣꯏꯅ ꯂꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯥꯝꯕ ꯃꯈꯩꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯇꯔꯥꯋꯤ ꯅꯃꯥꯖ ꯑꯗꯨ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯂꯣꯏꯅ ꯂꯥꯏ ꯊꯧꯖꯥꯜꯗꯒꯤ ꯆꯤꯟꯐꯥ ꯄꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯐꯤꯗ ꯁꯦꯠꯂꯁꯨ ꯁꯨꯅꯠꯀꯤ ꯇꯥꯔꯤꯀꯥ ꯑꯣꯏꯕ ꯊꯕꯛ ꯁꯨꯅꯠ ꯑꯃ ꯍꯤꯡꯍꯟꯕꯗ ꯁꯍꯤꯠ ꯆꯥꯝꯃꯒꯤ ꯗꯔꯖꯥ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕꯗꯨꯅ ꯑꯣꯏ ꯈꯥꯛꯄꯒꯤ ꯁꯨꯅꯠꯀꯤ ꯇꯥꯔꯤꯀꯥ ꯑꯣꯏꯕ ꯑꯦꯅꯤ ꯁꯦꯠꯄ ꯆꯥꯕ ꯏꯟꯕ ꯈꯨꯃꯤꯠ ꯈꯨꯝꯗꯕ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯈꯪꯉꯤ ꯑꯗꯨꯒ ꯖꯝ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯃꯃꯥꯡꯒꯤ ꯄꯨꯛꯅꯨꯡꯗ ꯃꯆꯥ ꯑꯃ ꯂꯥꯟꯅ ꯊꯋꯥꯏ ꯍꯥꯞꯄꯁꯤ ꯊꯥ 4ꯗ ꯍꯥꯞꯄꯦ ꯑꯗꯨꯅ ꯇꯤꯟ-ꯆꯤꯜꯂꯥ ꯊꯥ 4ꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯏꯃꯥꯟꯒꯤ ꯊꯋꯥꯏ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯣ ꯑꯜꯂꯥꯍꯅ ꯑꯩꯉꯣꯟꯗ ꯍꯥꯞꯄꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯌꯨꯛ ꯇꯥꯛꯄ ꯗꯨꯋꯥꯁꯤ ꯅꯨꯡꯊꯤꯜ ꯑꯗꯨꯝ ꯐꯥꯕ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯏꯃꯨꯡ ꯍꯥꯏꯔꯣ ꯃꯅꯨꯡꯅꯗꯤ ꯃꯁꯤꯗ ꯀꯔꯤ ꯀꯃꯦꯟ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯏꯁꯥꯈꯛ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅꯤ ꯑꯩ ꯏꯁꯥ ꯈꯛꯇꯅꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯌꯥꯗꯦ ꯍꯥꯟꯅꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯗꯨꯝ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧ ꯏꯌꯥꯝꯕꯒ ꯇꯣꯉꯥꯟꯅ ꯂꯩꯕ꯭ꯔꯥ ꯃꯥꯁꯥꯜꯂꯥ ꯍꯥꯏꯁꯦ ꯐꯦꯃꯤꯂꯤꯒ ꯌꯥꯝꯅ ꯍꯔꯥꯎꯏ ꯆꯠꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯩ ꯍꯥꯏꯕꯗꯨꯁꯨꯀꯣ ꯎꯝ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯣꯅ ꯂꯩꯔꯤꯁꯤꯅ ꯍꯧꯖꯤꯛ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛ ꯁꯃꯤꯅꯥꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯕ꯭ꯔꯣꯅ ꯎꯝ ꯂꯩꯕ ꯁꯤ ꯇꯣꯉꯥꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯗꯤ ꯍꯥꯏꯕꯤꯌꯨꯅꯦ ꯂꯤꯂꯣꯡꯗ ꯂꯩꯕꯅꯤ ꯂꯤꯂꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯑꯣꯀꯦ ꯑꯗꯨꯒ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯌꯦꯡꯕꯗ ꯎꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯥꯛꯁꯤ ꯄꯨꯈꯝ ꯁꯦꯡꯅ ꯆꯥꯏ ꯎꯝ ꯌꯥꯝ ꯂꯪꯅ ꯆꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯟꯆꯥꯁꯤꯡꯅ ꯀꯅꯥꯅꯣ ꯅꯣꯛꯅꯩ ꯀꯩ ꯀꯩꯅꯣ ꯎꯝ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯤꯌꯦꯕꯀꯣ ꯃꯗꯨꯏꯗꯣ ꯔꯤꯄꯤꯠ ꯑꯝꯇꯪ ꯁꯤꯗ ꯍꯥꯏꯕꯤꯌꯨꯅꯦ ꯑꯣ ꯑꯩꯁꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯆꯒꯨꯝ ꯇꯥꯍꯟꯗꯦ ꯄꯨꯈꯝꯁꯦ ꯌꯥꯝ ꯅꯥꯟꯅ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯄꯣꯛꯄ ꯏꯄꯥꯒꯤ ꯃꯅꯥꯎꯄꯥꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯥꯕ ꯄꯨꯈꯝꯁꯦ ꯐꯦꯡꯗ꯭ꯔꯁꯨ ꯌꯥꯏꯌꯦꯅ ꯑꯗꯨꯅ ꯁꯤꯅ ꯖꯃꯥꯠ ꯆꯠꯄ ꯀꯥꯟꯗ ꯁꯨꯅꯠꯀꯤ ꯇꯥꯔꯤꯀꯥ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯐꯤꯁꯦ ꯁꯦꯠꯄ ꯃꯇꯝꯗ ꯏꯐꯨꯟ ꯈꯤꯇꯪ ꯍꯧꯕ ꯂꯩꯈꯣꯝ ꯈꯤꯇꯪ ꯇꯧꯕꯗ ꯀꯟꯊꯣꯛꯄ ꯅꯥꯟꯊꯣꯛꯄ ꯆꯥꯝꯊꯣꯛꯄꯁꯦ ꯌꯥꯝ ꯇꯧꯋꯤ
ꯁꯤꯅ ꯍꯔ ꯍꯥꯂꯠꯇ ꯐꯤꯁꯤ ꯑꯃꯟꯕ ꯑꯍꯟꯕꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯡꯕ ꯅꯃꯥꯖ ꯑꯦꯅꯤ ꯇꯥꯏꯝꯗ ꯍꯔ ꯃꯐꯝꯗ ꯅꯃꯥꯖ ꯑꯗꯥ ꯇꯧꯕ ꯌꯥꯕꯒꯤ ꯐꯤ ꯑꯣꯏꯕ ꯑꯗꯨꯒ ꯁꯦꯡꯅ ꯎꯖꯨ ꯂꯩꯕꯁꯤ ꯁꯨꯅꯠꯀꯤ ꯇꯥꯔꯤꯀꯥ ꯑꯣꯏꯔꯝꯃꯦ ꯑꯩꯅ ꯁꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯊꯦꯡꯅꯩ ꯑꯗꯨꯒ ꯁꯤꯔꯒ ꯂꯣꯏꯔꯦꯅ ꯈꯜꯂꯝꯕ ꯄꯣꯠꯁꯤꯃ ꯁꯤꯔꯒ ꯂꯣꯏꯔꯝꯗꯕ ꯑꯗꯣ ꯑꯩꯅ ꯀꯣꯏꯁꯟ ꯇꯧꯋꯦ ꯁꯤꯔꯒ ꯃꯩ ꯊꯥꯗꯣꯛꯑꯒ ꯀꯔꯤꯒꯨꯝꯕ ꯒꯦꯔꯀꯣꯝꯁꯤꯡꯗ ꯂꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯑꯁꯤꯕ ꯊꯋꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯕꯅꯦꯅ ꯈꯔ ꯂꯩꯔꯒ ꯂꯩꯁꯨ ꯀꯠꯂꯤꯁꯤꯒꯤ ꯃꯔꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣꯅ ꯑꯩꯅ ꯍꯪꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯊꯕꯛ ꯃꯐꯝꯁꯤꯒꯤ ꯌꯨꯝꯊꯪꯅꯕ ꯑꯍꯟꯁꯤꯡꯗꯨꯅ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯁꯤꯈ꯭ꯔꯒꯁꯨ ꯊꯋꯥꯏꯗꯤ ꯃꯥꯡꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯁꯤꯁꯨ ꯑꯣꯀꯦ ꯍꯥꯏꯗꯤ ꯂꯝꯁꯦ ꯃꯣꯍꯝꯃꯗ ꯏꯛꯕꯥꯜ ꯊꯦꯡꯕꯅꯀꯣ ꯅꯤꯡꯁꯤꯡꯕ ꯃꯣꯍꯝꯃꯗ ꯏꯛꯕꯥꯜ ꯌꯥꯎꯗꯅ ꯅꯪꯅ ꯑꯩ ꯀꯩꯅꯣꯝꯇ ꯃꯔꯛꯇ ꯊꯝꯒꯦ ꯃꯣꯍꯝꯃꯗ ꯏꯛꯕꯥꯜ ꯅꯪꯅ ꯀꯃꯦꯟꯗ ꯀꯩꯗꯧꯔꯤꯅꯣ ꯂꯥꯏꯚꯁꯤꯗ ꯌꯥꯎꯔꯤꯕ ꯏꯆꯜꯁꯤ ꯁꯃꯤꯅꯥ ꯁꯤꯡꯒꯥꯃꯌꯨꯝ ꯑꯦꯡꯀꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯃꯤ ꯇꯤꯚꯤꯗꯁꯨ ꯂꯩꯖꯕ ꯑꯗꯨꯒ ꯃꯤꯔꯔ ꯂꯤꯂꯣꯡꯗꯁꯨ ꯂꯩꯕ ꯏꯆꯜ ꯑꯗꯨꯅꯤ ꯃꯍꯥꯛꯀꯤꯁꯨ ꯉꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯃꯗꯤ ꯏꯟꯇꯔꯚꯤꯌꯨ ꯏꯆꯟꯒꯤ ꯂꯥꯏꯐꯁꯤ ꯑꯩꯒꯤ ꯀꯩꯗ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯣꯁꯤꯌꯦꯜꯗ ꯂꯧꯔꯤꯕ ꯊꯧꯒꯥꯏ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯑꯩꯅ ꯄ꯭ꯔꯥꯎꯠ ꯇꯧꯖꯕ ꯊꯦꯡꯛꯁ ꯇꯧꯖꯕ ꯑꯃꯗꯤ ꯃꯍꯥꯛꯉꯣꯟꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯕꯗꯨꯒꯤ ꯂꯧꯕꯒꯤ ꯂꯥꯏꯐꯅꯤ ꯑꯗꯨꯅ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯑꯗ ꯍꯥꯏꯕꯤꯌꯨ ꯀꯅꯥꯅꯣ ꯍꯥꯏꯔꯤꯗꯣ ꯍꯥꯏꯕꯤꯌꯨ ꯁꯃꯤꯅꯥ ꯅꯪꯅ ꯀꯩꯅꯣ ꯍꯥꯏꯔꯤꯗꯣ ꯍꯥꯏꯌꯨ ꯍꯥꯏꯗꯤꯅꯦ ꯀꯩ ꯃꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯦꯕ ꯃꯁꯥ ꯃꯇꯣꯝꯇ ꯃꯉꯣꯟꯗ ꯏꯊꯤꯜ ꯑꯃ ꯐꯥꯎꯍꯜꯂꯒ ꯁꯨꯃꯥꯏꯅ ꯑꯣꯜꯂꯒꯦꯒ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯏꯟꯁꯤꯜꯂꯨꯕ ꯅꯠꯇꯦꯗꯅꯀோ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯗꯤ ꯔꯤꯂꯤꯖꯟ ꯈꯨꯗꯤꯡꯃꯛ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯑꯩꯒꯤ ꯑꯣꯏꯒꯦꯔꯥ ꯃꯤꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯊꯥꯖꯅꯕꯤ ꯑꯃꯃꯝ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯍꯨꯟꯅꯗꯕꯤꯗꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕꯁꯤꯡꯁꯦ ꯂꯣꯏ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯦꯕ ꯍꯨꯜꯂꯒ ꯑꯗꯒꯤ ꯅꯦꯒꯦꯇꯤꯞ ꯚꯥꯏꯞꯁꯇꯒꯨꯝꯕ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯅꯤ ꯄꯣꯁ ꯑꯝꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯎꯏꯗꯅꯀꯣ ꯂꯣꯏꯅ ꯎꯏꯗꯅ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯨꯝꯕ ꯍꯥꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤꯗꯃꯛ ꯑꯄꯨꯟꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯄꯨꯟꯕ ꯆꯠꯄ ꯃꯇꯝꯗꯒꯁꯨ ꯌꯥꯝꯅ ꯐꯖꯗꯕ ꯀꯃꯦꯟ ꯑꯩꯈꯣꯏꯅ ꯎꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯋꯥ ꯍꯥꯏꯅꯤꯡꯉꯁꯨ ꯍꯥꯏꯗꯦꯕ ꯍꯥꯏꯗꯤ ꯀꯣꯛ ꯌꯥꯎꯗꯕ ꯃꯤ ꯑꯃꯅ ꯊꯥꯊꯔꯛꯄ ꯀꯃꯦꯟꯗꯨꯗ ꯍꯥꯏꯕꯗꯤ ꯑꯗꯨ ꯌꯧꯅ ꯀꯨꯝꯊꯔꯒ ꯋꯥ ꯉꯥꯡꯅꯅꯤꯡꯗꯕꯗꯣꯍꯦ ꯑꯗꯨꯝ ꯊꯕꯛꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯊꯕꯛꯅ ꯀꯔꯤꯅꯤꯅ ꯑꯗꯨꯝ ꯑꯣꯠꯆꯅꯤ ꯈꯣꯠꯆꯅꯤ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨ ꯑꯩꯒꯤ ꯋꯥꯗꯤ ꯀꯣꯛꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯀꯃꯦꯟꯁꯦ ꯏꯕꯤꯔꯛꯄ ꯄꯣꯁ ꯑꯃ ꯎꯔꯀꯥꯟꯗ ꯋꯥꯟ ꯁꯥꯏꯗꯦꯠ ꯈꯛꯇꯪ ꯎꯕꯤꯗꯕ ꯁꯤꯅ ꯍꯥꯏꯗꯤ ꯋꯥꯟ ꯁꯥꯏꯗꯦꯠ ꯉꯥꯛꯇ ꯎꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯄꯪꯂꯪꯇ ꯂꯪꯅꯕ ꯄꯪꯍꯨꯟꯇ ꯍꯨꯟꯅꯕ ꯆꯦꯡ ꯃꯔꯨꯝꯅ ꯂꯣꯏꯅ ꯆꯥꯛ ꯆꯐꯨ ꯑꯃ ꯃꯥꯡꯉꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯍꯧꯖꯤꯛꯀꯤ ꯑꯦꯅꯤ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗꯨꯗꯅ ꯑꯩꯈꯣꯏ ꯊꯤꯡꯀꯤꯡꯁꯤ ꯌꯥꯔꯤꯕ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯞꯇ ꯄꯨꯕꯀꯣ ꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔꯅꯦꯅ ꯑꯩꯗꯤ ꯌꯥꯝ ꯃꯦꯁꯦꯖ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯋꯥꯁꯤ ꯀꯩ ꯍꯥꯏꯒꯅꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯀꯨꯝꯊꯔꯒ ꯅꯦꯒꯦꯇꯤꯞꯇꯨ ꯍꯨꯟꯅꯔ ꯉꯥꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯒ ꯔꯤꯂꯤꯖꯟ ꯈꯨꯗꯤꯡꯃꯛ ꯔꯦꯁꯄꯦꯛ ꯇꯧꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯒꯤ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯩꯅꯁꯨ ꯃꯤꯒꯤ ꯇꯧꯔꯛꯑꯣꯏ ꯃꯤꯒꯤ ꯇꯧꯗ꯭ꯔꯗꯤ ꯑꯩꯒꯤꯗꯁꯨ ꯃꯤꯅ ꯇꯧꯔꯛꯑꯣꯏ ꯍꯥꯏꯕꯁꯤ ꯈꯟꯒꯗꯕꯅꯦꯕ ꯌꯥꯝ ꯆꯨꯝꯃꯦ ꯏꯆꯟꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯖꯦꯝꯁ ꯖꯦꯠ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯕ꯭ꯔꯣ ꯁꯨꯝ ꯂꯩꯔꯤꯀꯣ ꯏꯅꯥꯎ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯣꯏꯅ ꯑꯩꯅ ꯕ꯭ꯔꯣꯗ ꯍꯪꯖꯅꯤꯡꯕꯁꯤ ꯕ꯭ꯔꯣꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯃꯔꯝꯗꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯉꯁꯤ ꯄꯥꯝꯖꯕ ꯙꯔꯃ ꯑꯃꯗ ꯆꯪꯉꯛꯑꯒ ꯁ꯭ꯇꯦꯟ ꯇꯧꯔꯒ ꯑꯩ ꯁꯤ ꯐꯥꯎꯒꯤ ꯊꯥꯛꯇ ꯃꯍꯩꯒꯤ ꯆꯠꯅꯕ ꯇꯨꯝꯕꯗꯒꯤꯅ ꯆꯥꯕꯗꯒꯤ ꯅꯣꯡꯃꯗ ꯌꯨꯁ ꯇꯧꯗꯕ ꯌꯥꯗꯕꯁꯤꯡ ꯍꯩꯖꯔꯦ ꯍꯥꯏꯕꯁꯤ ꯑꯃ ꯌꯥꯝꯅ ꯑꯩ ꯊꯦꯡꯛꯁ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯁꯤ ꯀꯣꯔꯁ ꯅꯠꯇꯦ ꯑꯗꯨꯒ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯇꯣꯉꯥꯟꯕ ꯁꯦꯟꯁ ꯑꯃ ꯈꯟꯕꯗꯣ ꯃꯗꯨ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤꯗ ꯀꯣꯔꯁ ꯍꯥꯏꯕꯁꯤ ꯂꯩꯖꯗꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯏꯌꯥꯝꯕ ꯎꯃꯔ ꯕꯤ ꯑꯦꯝꯁꯦ ꯃꯍꯥꯛꯅꯁꯨ ꯁꯥꯒꯤꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯇ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟ ꯇꯧꯕꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅꯕ ꯇꯧꯕ ꯌꯥꯎꯕꯁꯤꯡ ꯉꯁꯤꯗꯒꯤ ꯂꯦꯞꯄꯤꯌꯨ ꯑꯗꯨꯒ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯃꯥꯒꯤ ꯐꯦꯁꯕꯨꯛꯇ ꯑꯩ ꯌꯦꯡꯕꯗꯅꯤ ꯑꯗꯨꯒꯤꯗꯨ ꯇꯧꯅꯔꯣꯏꯁꯤ ꯋꯥꯏꯈꯨ ꯀꯜꯆꯔꯒꯤ ꯊꯕꯛ ꯇꯧꯒꯅꯨ ꯑꯩꯈꯣꯏꯗꯤ ꯄꯣꯛꯄꯗ ꯀꯂꯤꯃꯥ ꯐꯪꯉꯛꯄ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯥꯅ ꯇꯧꯔꯤꯁꯤ ꯉꯝꯗꯕ ꯌꯥꯎꯔꯤ ꯃꯗꯨꯒꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯐꯖꯥꯏꯜꯗ ꯑꯃꯒ ꯏꯕꯅꯤ ꯃꯇꯝ ꯑꯁꯤꯒꯤ ꯁꯣꯠꯊꯔꯕ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯑꯃꯠꯇ ꯉꯥꯏꯕ ꯄꯥꯝꯕꯩꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟꯒꯤ ꯌꯨꯝꯗ ꯒꯩꯔꯒꯤ ꯅꯤꯡꯊꯧ ꯄꯣꯛꯂꯛꯀꯅꯤ ꯒꯩꯔꯒꯤ ꯌꯨꯝꯗ ꯃꯨꯁꯜꯃꯥꯟ ꯅꯤꯡꯊꯧ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯁꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯏꯕꯅꯤ ꯃꯗꯨꯒꯤꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯤ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯁ ꯑꯇꯣꯞꯄ ꯔꯤꯂꯤꯖꯁꯅ ꯑꯩꯈꯣꯏꯒꯤꯗ ꯀꯟꯚꯔꯠ ꯇꯧꯔꯛꯄ ꯑꯩꯈꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯁꯨꯃꯥꯏꯅ ꯌꯥꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯑꯣꯏꯔꯛꯑꯕꯅꯤ
ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯋꯥꯍꯩꯗ ꯑꯌꯥꯝꯕꯁꯤꯒꯤ ꯑꯩꯅ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯕꯅ ꯑꯩꯗꯤ ꯄꯣꯛꯄꯗ ꯀꯂꯃꯥ ꯐꯪꯉ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯃꯔꯛꯇꯤ ꯆꯪꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯗꯤꯟꯗꯨ ꯆꯨꯕꯒꯤꯅꯤ ꯃꯉꯣꯟꯗ ꯑꯜꯂꯥꯍꯒꯤ ꯑꯀꯤꯕ ꯅꯕꯤꯒꯤ ꯑꯀꯤꯕ ꯅꯕꯤꯅ ꯍꯥꯏꯔꯝꯕ ꯇꯔꯤꯀꯥꯁꯤꯒꯤ ꯑꯀꯤꯕꯗꯨ ꯂꯩꯕꯒꯤꯅꯤ ꯃꯁꯤ ꯋꯥꯍꯩꯁꯤ ꯄꯥꯛ ꯊꯣꯛꯑꯣꯏ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯑꯃꯗꯤ ꯀꯩꯗꯧꯕ ꯃꯇꯝꯗ ꯋꯥꯟ ꯁꯥꯏꯗꯦꯠꯇ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯃꯕꯨ ꯍꯥꯏꯊꯤꯕ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯇꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯁꯤꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯝꯗꯝꯁꯤꯗ ꯏꯌꯥꯝꯕꯁꯤ ꯄꯤꯌꯣꯔ ꯅꯪꯒꯤ ꯍꯧꯔꯛꯐꯝ ꯑꯃ ꯇꯦꯁ ꯇꯧꯔ ꯂꯥꯛꯑꯦ ꯑꯃ ꯑꯣꯟꯁꯜꯂꯒ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯒꯤ ꯔꯤꯂꯤꯖꯁ ꯑꯃꯒꯤꯁꯨ ꯇꯦꯁ ꯇꯧꯔꯦ ꯑꯗꯣ ꯑꯜꯂꯥꯍꯅ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯅꯪꯒꯤ ꯇꯛꯗꯤꯔꯗ ꯑꯩꯈꯣꯏꯒꯤꯗ ꯇꯛꯗꯤꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯔꯦꯠꯁꯨꯕ ꯀꯂꯤꯃꯥ ꯏꯃꯥꯅꯤ ꯃꯨꯐꯁꯁꯅꯥ ꯃꯟꯇꯨ ꯕꯤꯜꯂꯥꯍꯤ ꯋ ꯃꯂꯥꯏꯀatihi ꯋ ꯀꯨতুबिhi ꯋ ꯔꯁൂlihi wal yawmil akhir wal qadari khairihi wa sharrihi minallahi ta'ala wal basi ba'dal mawt qadar ꯍꯥꯏꯕꯁꯤ ꯇꯛꯗꯤꯔꯅꯤ ꯍꯥꯏꯕꯤꯀꯣ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯌꯥꯝ ꯇꯧꯔꯔꯣꯏ ꯇꯛꯗꯤꯔꯗ ꯊꯥꯖꯕ ꯇꯛꯗꯤꯔꯗꯁꯨ ꯇꯝꯈꯤꯕꯗꯨꯅꯤ ꯃꯍꯥꯛꯀꯤ ꯂꯥꯏꯁꯤ ꯑꯗꯨꯕꯨ ꯏꯔꯝꯗꯝꯒꯤ ꯂꯥꯟꯁꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤꯗ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯇꯧꯍꯩꯗꯕ ꯎꯍꯩꯗꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯒ ꯂꯩꯔꯕ ꯏꯔꯝꯗꯝꯁꯤꯒꯤ ꯁꯥꯟꯇꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯃꯦꯁꯦꯖ ꯑꯃꯈꯛꯇꯪ ꯏꯌꯥꯝꯕꯅ ꯊꯝꯕꯤꯌꯣꯅ ꯑꯩ ꯍꯥꯏꯖꯔꯤ ꯃꯁꯤ ꯑꯦꯅꯤ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯃꯥꯅ ꯆꯨꯝꯃꯦꯅ ꯆꯠꯂꯤꯕ ꯙꯔꯃ ꯑꯁꯤ ꯆꯦꯠꯅ ꯊꯥꯖꯔꯒ ꯄꯥꯏꯔꯒ ꯆꯠꯂꯤꯕ ꯃꯤ ꯑꯃꯠꯇꯗ ꯃꯤ ꯑꯃꯒꯤ ꯃꯈꯥ ꯇꯥꯔꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯁꯥꯅ ꯐꯠꯇꯕ ꯑꯃ ꯇꯧꯕꯁꯤ ꯃꯤ ꯑꯃꯇꯅ ꯎꯗ꯭ꯔꯁꯨ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅꯗꯤ ꯎꯔꯤꯑꯅ ꯈꯟꯕ ꯃꯤ ꯑꯃꯠꯇ ꯐꯠꯇꯕ ꯇꯧꯔꯣꯏ ꯇꯧꯕꯇꯕꯨ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯅꯔꯤꯕ ꯃꯤ ꯍꯥꯠꯄ ꯀꯤꯅꯗ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯦꯜꯂꯦꯅ ꯆꯠꯄ ꯀꯥꯡꯕꯨꯁꯤꯅꯦꯅ ꯈꯟꯖꯩ ꯖꯣꯕꯤ ꯑꯦꯅꯤ ꯔꯤꯂꯤꯖꯟꯗ ꯑꯣꯏꯁꯅꯨ ꯇꯧꯕꯇꯕꯨ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯄꯤꯁ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯗꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯣꯏꯔꯁꯨ ꯃꯥꯅ ꯆꯠꯂꯤ ꯙꯔꯃꯁꯤ ꯆꯦꯠꯅ ꯆꯠꯆꯕ ꯃꯨꯁꯂꯤꯝ ꯑꯣꯏꯔꯁꯨ ꯃꯥꯅ ꯆꯠꯂꯤ ꯙꯔꯃꯁꯤ ꯆꯦꯠꯅ ꯆꯠꯄ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯆꯠꯂꯤ ꯙꯔꯃꯁꯤ ꯆꯦꯠꯅ ꯆꯠꯂꯤꯕ ꯃꯤꯁꯛꯁꯤꯡꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯠꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯁꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯙꯔꯃꯁꯤ ꯆꯠꯂꯛꯇꯕ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯁꯛ ꯈꯪꯉꯛꯇꯕ ꯍꯥꯏꯗꯤ ꯃꯄꯨꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯂꯥꯏꯔꯤꯛꯇ ꯄꯤꯔꯤꯕ ꯄꯣꯠꯁꯤ ꯏꯃꯥ ꯏꯄꯥꯁꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯈꯜꯂꯨ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯏꯄꯥꯁꯦ ꯑꯜꯂꯥꯍꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯈꯜꯂꯨ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯁꯤꯗꯒꯤ ꯑꯌꯥꯝꯕ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯍꯜ ꯂꯃꯟ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯗꯨꯕꯨ ꯃꯁꯥ ꯃꯁꯥꯅ ꯄꯥꯏꯔꯤ ꯙꯔꯃꯁꯤ ꯆꯦꯠꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇ ꯍꯤꯡꯁꯥ ꯇꯧꯔꯣꯏ ꯐꯠꯇꯕ ꯉꯥꯡꯉꯣꯏ ꯑꯣꯏꯗꯕ ꯉꯥꯡꯉꯣꯏ ꯃꯤ ꯍꯥꯠꯂꯣꯏ ꯀꯟꯕꯤꯕ ꯍꯥꯏꯕꯁꯤ ꯂꯩꯒꯅꯤꯅ ꯑꯩꯅ ꯁꯤ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯔꯤꯂꯤꯖꯁ ꯑꯦꯅꯤ ꯙꯔꯃ ꯑꯦꯅꯤ ꯖꯥꯇꯤ ꯑꯃ ꯃꯥꯅ ꯆꯠꯂꯤꯕ ꯂꯥꯏꯅꯤꯡꯁꯤꯗ ꯀꯅꯥ ꯐꯠꯇꯕ ꯇꯧ ꯍꯥꯏꯕꯁꯤ ꯒꯤꯇꯥꯗꯁꯨ ꯌꯥꯎꯗꯦ ꯕꯥꯏꯕꯜꯗꯁꯨ ꯌꯥꯎꯗꯦ ꯀꯨꯔꯥꯟꯗꯁꯨ ꯌꯥꯎꯗꯦ ꯃꯁꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯌꯥꯝꯕꯅ ꯊꯝꯃꯤꯁꯤ ꯑꯗꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯃꯄꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕꯁꯤꯅ ꯐꯠꯇꯕ ꯁꯤꯅ ꯐꯠꯇꯕꯅꯤ ꯑꯐꯕꯅꯤ ꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯊꯣꯛꯑꯦ ꯑꯗꯨꯒꯤ ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯊꯕꯛꯁꯤꯡꯁꯤ ꯊꯥꯗꯣꯛꯄꯤꯕ ꯑꯐꯕꯗ ꯃꯥꯒꯤ ꯙꯔꯃꯗꯨꯒꯤ ꯂꯥꯏꯅꯤꯡꯗꯨꯗ ꯃꯥꯅ ꯆꯠꯂꯤꯗꯨꯗ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯊꯥꯖꯕ ꯁꯤ ꯑꯐꯠꯇꯕ ꯃꯤ ꯍꯥꯠꯂꯒꯗꯤ ꯁꯤꯒꯤ ꯄꯥꯞ ꯐꯪꯉꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯑꯀꯤꯕ ꯂꯩꯔꯕ ꯃꯗꯨꯒꯤ ꯃꯇꯝꯗ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯃꯌꯥꯝ ꯂꯥꯏꯐꯁꯤꯁꯨ ꯉꯁꯤꯒꯤ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯅꯝꯕꯔ ꯋꯥꯟꯗ ꯋꯤ ꯋꯥꯟ ꯄꯤꯁ ꯃꯁꯤ ꯆꯤꯟ ꯈꯛꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯆꯤꯟ ꯊꯃꯣꯏ ꯌꯥꯎꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯥꯎꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯁꯦꯝꯕ ꯊꯥꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗ ꯑꯣꯏꯔꯒꯗꯤ ꯌꯨꯅꯤꯇꯤ ꯑꯣꯏꯒꯅꯤ ꯃꯩꯇꯩꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯛꯀꯤ ꯄꯥꯉꯜꯅ ꯄꯥꯉꯜ ꯈꯛꯀꯤ ꯅꯥꯒꯥꯅ ꯅꯥꯒꯥ ꯈꯛꯀꯤ ꯀꯨꯀꯤꯅ ꯀꯨꯀꯤ ꯈꯛꯀꯤꯅ ꯁꯨꯃꯥꯏꯅ ꯈꯨꯗꯨꯝꯁꯤ ꯃꯥꯒꯤ ꯇꯥꯁꯜꯂꯒ ꯃꯅꯤꯄꯨꯔꯁꯤ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯃꯆꯦꯠ ꯇꯥꯒꯅꯤ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄ꯭ꯂꯦ ꯇꯧꯔꯒ ꯂꯩꯒꯅꯤ ꯑꯗꯨꯅ ꯃꯤꯁꯦ ꯆꯤꯟꯗ ꯁꯤꯕꯅꯤ ꯑꯗꯨꯅ ꯑꯦꯅꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯄꯤꯛꯄ ꯏꯁꯇꯦꯠꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯏꯟꯀꯝꯁꯨ ꯂꯩꯖꯗꯕ ꯀꯔꯤꯒꯨꯝꯕ ꯏꯟꯗꯁꯇ꯭ꯔꯤ ꯀꯣꯜꯀꯔꯈꯅꯥ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯤꯕꯁꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯃ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯃꯁꯤꯗ ꯀꯨꯀꯤ ꯃꯩꯇꯩ ꯅꯠꯇ꯭ꯔꯒ ꯄꯥꯉꯜ ꯅꯥꯒꯥꯅ ꯕ꯭ꯂꯦꯝ ꯇꯧꯗꯕ ꯄꯨꯟꯁꯟꯅꯉꯥꯏ ꯍꯣꯠꯅꯁꯤ ꯍꯥꯏꯔꯗꯤ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯆꯩꯕ ꯌꯥꯗ꯭ꯔꯦ
ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯩꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯧꯈꯤꯕ ꯍꯧꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ ꯂꯧꯃꯤꯟꯅꯕ ꯀꯨꯀꯤꯗꯩꯁꯨ ꯊꯣꯛꯂꯛꯄ ꯃꯊꯧ ꯇꯥꯏ ꯅꯥꯒꯥꯗꯩꯁꯨ ꯊꯣꯛꯂꯛꯄ ꯃꯊꯧ ꯇꯥꯏ ꯃꯩꯇꯩꯗꯩꯁꯨ ꯊꯣꯛꯂꯛꯄ ꯇꯥꯏ ꯄꯥꯡꯒꯜꯗꯩꯁꯨ ꯊꯣꯛꯂꯛꯄ ꯇꯥꯏ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯃꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯒꯅꯤ ꯃꯤꯗꯣ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀ꯭ꯔꯥꯁ ꯇꯧꯔꯛꯏꯁꯦ ꯃꯁꯤ ꯇꯁꯦꯡꯅꯅ ꯃꯁꯤ ꯑꯇꯝꯅꯅ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯁ ꯅꯠꯇ꯭ꯔꯒ ꯄꯥꯡꯒꯜꯗ ꯁꯤꯡꯅꯕ ꯅꯠꯇꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁ ꯄꯨꯝꯅꯃꯛꯇ ꯁꯤꯡꯅꯕꯅꯤ ꯅꯈꯣꯏꯗꯣ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯅꯤ ꯃꯁꯤ ꯀꯨꯀꯤ ꯄꯨꯝꯅꯃꯛꯇ ꯆꯩꯔꯣꯏ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯃꯗꯨꯗꯅꯤ ꯑꯩꯅ ꯆꯩꯖꯔꯤꯁꯤ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤꯒꯤ ꯐꯤꯔꯥꯟ ꯁꯥꯟꯇꯤ ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯁꯣꯁꯤꯌꯦꯜꯂꯤ ꯑꯦꯅꯤ ꯑꯦꯕ꯭ꯔꯤ ꯑꯣꯜꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯒ ꯍꯤꯡꯃꯤꯟꯅꯁꯤ ꯑꯃꯗꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯈꯤꯕꯅ ꯃꯌꯥꯝꯁꯤꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯍꯟꯖꯟꯕ ꯌꯥꯗꯕ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯩꯕꯒꯨꯝ ꯑꯣꯏ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯈꯤꯕꯁꯤꯡꯁꯤ ꯈꯔ ꯀꯥꯎꯕ ꯉꯝꯃꯝꯗꯕꯗꯤ ꯌꯥꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯅꯥꯎꯗ ꯑꯩꯒꯤ ꯌꯨꯝꯗ ꯃꯩ ꯆꯥꯛꯈ꯭ꯔꯒ ꯀꯔꯝ ꯍꯥꯏꯅ ꯀꯥꯎꯒꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯇꯨꯡꯒꯤ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯗ ꯂꯩꯍꯧꯒꯗꯕ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯒꯤ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯀꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤ ꯏꯔꯝꯗꯝꯒꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯜꯂꯒ ꯃꯗꯨꯗ ꯁꯐꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯦꯁꯦꯟ ꯇꯧꯔꯒ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛ ꯎꯔꯤꯀꯣ ꯑꯆꯨꯝ ꯑꯔꯥꯟꯗꯤ ꯏꯁꯣꯔꯅ ꯕꯤꯆꯥꯔ ꯇꯧꯕꯤꯔꯛꯁꯅꯣꯅ ꯏꯁꯣꯔꯗ ꯁꯤꯟꯅꯔꯒ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯝꯕꯤꯌꯨ ꯃꯄꯨꯗ ꯁꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯇꯤ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯑꯩ ꯃꯦꯁꯦꯖ ꯑꯣꯏꯅ ꯑꯃꯗꯤ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯁꯃꯤꯅꯥ ꯖꯣꯏꯟ ꯇꯧꯕꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯅꯍꯥꯛꯀꯤꯁꯨ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯔꯝꯗꯝꯒꯤ ꯀꯟꯐ꯭ꯂꯤꯛꯀꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯝꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯦꯛꯅꯤꯀꯦꯜ ꯏꯁꯨ ꯈꯔ ꯂꯩꯔꯦ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯚꯁꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯕ꯭ꯔꯣ ꯎꯃꯔ ꯕꯤ ꯑꯦꯝꯒꯤ FB ꯑꯦꯀꯥꯎꯟꯗ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛꯁꯤ ꯅꯧꯅ ꯆꯪꯉꯛꯄꯅꯤ ꯑꯃꯗꯤ ꯃꯍꯥꯛꯁꯤ ꯑꯃꯨꯛꯀꯁꯨ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯄꯤꯛꯑꯁꯨ ꯆꯥꯎꯔꯁꯨ ꯄꯣꯁ ꯑꯃ ꯄꯨꯂꯤꯁ ꯑꯣꯏꯖꯔꯒ ꯂꯩꯖꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯁꯄꯣꯔꯠ ꯇꯧꯁꯤ ꯃꯍꯥꯛꯀꯤ ꯑꯦꯅꯤ ꯑꯐꯕꯒꯤ ꯃꯦꯁꯦꯖꯁꯤꯡꯗ ꯑꯩꯈꯣꯏ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯁꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯍꯥꯛꯅ ꯋꯥꯈꯜ ꯍꯟꯊꯈꯤꯗꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯁꯤꯕꯨ ꯄꯥꯝꯖꯅ ꯆꯪꯉꯛꯑꯒ ꯉꯁꯤ ꯑꯗꯨꯛ ꯐꯕ ꯑꯩꯈꯣꯏꯗꯁꯨ ꯃꯦꯁꯦꯖ ꯃꯥꯅ ꯑꯣꯏꯅ ꯄꯤꯈꯠꯂꯛꯑꯒ ꯁꯤꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯜꯂꯒ ꯃꯥꯕꯨ ꯀꯔꯦꯝꯅꯕ ꯀꯊꯥꯏꯅꯕꯁꯦ ꯅꯦꯚꯔ ꯑꯦꯚꯔꯗ ꯇꯧꯔꯣꯏꯁꯤ ꯃꯁꯤ ꯄꯥꯞꯁꯨ ꯑꯩꯈꯣꯏ ꯄꯨꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯗꯤ ꯄꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯒꯨꯝꯕꯅꯤ ꯍꯥꯏꯔꯤꯕꯅꯤ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯗ ꯆꯪꯉꯛꯄꯁꯤ ꯃꯈꯣꯏꯗ ꯃꯤꯠꯅ ꯀꯟꯅ ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯑꯦꯅꯤ ꯈꯪꯗꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯅꯤ ꯑꯗꯨꯗ ꯉꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯂꯤꯝ ꯎꯂꯃꯥꯗꯩ ꯇꯝꯃꯒ ꯈꯪꯖꯕ ꯈꯔꯗꯣ ꯃꯥꯅ ꯗꯥꯎꯠ ꯇꯧꯔꯛꯏꯁꯦ ꯃꯥꯅ ꯃꯦꯁꯦꯖ ꯇꯧꯔꯛꯏꯕ ꯃꯥꯒꯤ ꯏꯁꯂꯥꯝꯁꯤ ꯁꯤꯅꯤ ꯀꯥꯟꯅꯕꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯛꯏꯕ ꯃꯉꯣꯟꯗ ꯏꯂꯤꯒꯦꯁꯟ ꯃꯉꯣꯟꯗ ꯑꯀꯤꯕ ꯂꯩꯒꯗꯕ ꯃꯐꯝ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯖꯒꯗꯕꯗꯨ ꯐꯥꯎꯕ ꯈꯥꯡꯗꯕꯤꯗ ꯑꯩꯁꯨ ꯑꯦꯖ ꯑꯦ ꯏꯁꯂꯥꯝ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯀꯨꯜ ꯐꯌꯥ ꯀꯨꯜ ꯇꯧꯍꯦꯛꯇ ꯇꯧꯕ ꯉꯝꯕꯁꯤ ꯑꯜꯂꯥꯍꯅꯤ ꯑꯗꯨꯒ ꯑꯜꯂꯥꯍ ꯈꯛꯇ ꯊꯥꯖꯕꯅꯤ ꯑꯩꯈꯣꯏ ꯀꯅꯥꯕꯨꯁꯨ ꯀꯤꯕ ꯌꯥꯗꯦꯅ ꯃꯥꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯄꯤꯔꯛꯏꯕ ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯥꯎꯠ ꯇꯧꯁꯤ ꯊꯦꯡꯛꯁ ꯇꯧꯁꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯁꯄꯣꯔꯠ ꯇꯧꯁꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯥꯂꯩꯀꯨꯝ ꯁꯂꯥꯝ